Channel asina mayambu amukka suhana taramna okchari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Ngasi numit takran. Hayengde soidna ok mapudna chuingang khoida laklani. Karino asangam jabra. Tumninglaga kok tumthodana numidang di sil tan bisatlini haidana koise satlida. Tumning bagi wan natteni nupi. Mihunse ceka cengkum dari ini. Nahan aikoy mga taruk na taruba tabok to ay laitapong khangdi. O huraloy haibaduro. Yun kribadayne. Nang sima nupa amandi da nang mi oiroy saita. Linda aduna su huran bagi tabak tawraga nupi ngang thakni kasu tawjasari. Ay itomta piba yaba natte. Makoy ataydudi ay wa talawiba natre. Ayga moyga sen chap manana yenarini. Nang kakta kanjana ba tawraga loire. Choingang na lai phawraklaga nang na samangjare khalaga leire. Makoy na singba tari. Nang nya pakat pen man dana kari su khangdaba soingang duda takpi boina thokani ko. Madusu kallibani. Laibak yengsi nang su tumina leitho. Namana bisingna karimta thawa sanadraga nang atomta mihul songba kanade. No ngale. Tendung khulgi huran bado choingangi wakhong manakta tawpham khangdana chatli. Matam maduda choingang urum lang boina hakchik langli. Khudai ma tharaga long hipli. Huran manupa aduna lagli bado choingang na laptak na oi. Khangsin adana manak adai yorokpada choingang na. Laifam khungi sanjabungda numidangda ok mga. Karino jikida. Laipong kungi sanjabung ay ba? Kanano? Choingang mo'y dala. Choingang! Itaw di hipagalere sa hagchik lang iro. Samandana ayingba thirambanida. Itaw bu tumurabo. Hagchik choro loli daba. Tumdida ita. Sum laifam khunure. Sanjabung ure. Adagi ok mga sure ita. Itaw. Laifam kun sanjabungda kari tawrage. Kaisu tawdida. Tu nong pairije asimathakida urakpagi wan. Itaw. Nangdi khangdega haiba yade. Nang khangnibo. Ita. Aidi ikaw kawre. Numitsi taramdorene. Ting. Mi malakani. Iruja maitharaga fishing selaga ai thawuk tawgadaba laimin. Itaw. Yamna ngalida. Wari sanagise. Itawga wari sanabase. Budi lausing to'e. Ngasiday chalage. Thabak lai. Ayeng nongma numit chupa ama hamina sita. Itaw. Ato. Wa tanong daba yadre. Itaw di mabuk mapaw. Tam supay. Lai na susal. Kanana khang mano. Thabak suning daba choingang aibo. Itaw.
ngasisu itawda ai wa amatam mendaba yadre masigi thabakse ai tuke hainadi panadi makhalle haina kiba thabak oibanina ai thadokpa ngamdi ta Karino, thadokpa ngamde haibo. Hainakhiba thadokpa ngamdaba hairibase nisa subani hainaribani. aidi ai kreda ita nupi yang takpa ngamnaba honabada fatte ko khangna adom tawba Hey, ikaiba honadi. Hingma ngamnaba honabada chilaw thidribado. Hey, hingma ngamnaba imung manung thakpa ngamnaba nang honaribado. Aidi thagani ibani. itawgi sibu khanglaga haribra khangdana haribra Khangba khangdaba. Hingma ngamnaba thabak amabu tawradi phare. Mi mapotang hurandraga loy. as aina mawanda hagi kallibu wasiga chana kidreda as ikaibna kang goli haiduni ikaiba yaba matam nate Itaw, ay chalage. Thiengli. Mi lakani. Numidang wairam waira kadaruga. Iruja mai thagadam suwal. itaw ai matung manau masigi tabakse au yaujaro ima asunbina sakhini handaki matang asimatanga nangna aigi min pampirano ita se paiselo lupa chanini ita Karino nita. Aibu bab tadrene. Gyani pumamami. itaw aigi min pampirakan he saita ai handaki sina aroibani haisin Fare. Adudi ming pandabadi yaro. Nangi ming aduna ay supan palla. Ategi ming singdudi maming loina haribasu ayni yenglagabudi khanglanida. itaw kadam nawang ba pudit adagi kalapting adagi naton nga Soidre ko itaw. Ayna horen yengbada hek soiram labadi itawgi ming suhaidokani ko. aigi mingdu ani subani animak amata palakpa yade sumleb thangpeng jaw ming anigi marakta ama hek palakpada itaw ai lore itaw nang nungayu ko itaw nang nungayrakini Itaw budi ayna hana masak khangleda. Itaw nangi awabado handokro. Laikai machabu ayna kandaba yabro. Aigisu minchat tigidoribanine. Makhoi ani wapan makhongdagi kainare. Choingang siengna iru maithaduna khudai ahanbu hongdoktuna moza furit ama litlaga mangol la phak ama tharaga phamduna leiri. Ok mapudu thuna yang niyoksilay. Ibungo Choingang. Ibungo Choingang. Nanay ay laksare. Oh, kura, kakatpiro. Pagtadaling sinbiyo. Ngahaktang wala ngang dana tumin na pambiyo. Choingang na, mamit usindana ngahak tumin na lay. Ngahak lay baga. Kura, layre. Kari haiba. Laifam kungi sanjabung maduda phangni. Huran masingandudi kadam nawangba pudit kablakti naton nga. Yare ko kura. Bab tarabar kura. Nungaire. Kura pile Choingang. Se, nang kura na da kinakachari. Kura.
ngaibico. Ok tu hanana khura na loksinbiyo. Dakina di kona tobiyo ko khura. Ok mapudu yamna thuna. Khulgi thawure na da taktuna huran na phabiyo haina wakatle. Huran bagi maming singsho sieng na takcharam. Khuladugi thawure na mi manga adubu kaukhatlam. Matam madada huran masing adudi mayum da laire. Pauksi huran ba mari du tare. Choingang na phaurak palai phaungi haiba khanglam. Maming shu loina chumle. Aduga huran ba magi maming di sithari. Makhoi koilot lotuna phadana bu honari. Huran masing aduna asumna khane. Chum lepte. Choingang na huran bagi maming pirakpada yaugdi basina. Karigina. Madi choingang gi lekai ni dana. Kuide. Namit nini humnigi manungda huran masing loina phare. Huran masingda ok adu mapugi oksangda. Ngasi namit mangani gi manungda thilak pahaina yanarami. Pawsi chumlep su tare. Chumlep na khalli. Ai shu makoina haiba induna choingang da menaram drabde lekai na aibu obada tin sinaram ganida. Makhoi maridi ok tu handuk na bahaiduna ok yumba nupa aduda chalam. Dada aikhoi gi ok sing ado hojikti sel piraga handuk charage haibabu. Kari, ukti na hana yonthoktuna kaktuna yonkhrena. Karam tongni side. Side khulgi thawralgi manakta chattuna hangatcharage. Asumna huran masing ado khul thawure ladugi manakta laktuna hangatcharam. Thawure nanai ok sing ado bijaba ngamlaidore. Sel oina okki mamal sing ado singjarage. Oki mamal adubu yoolabadi kayada yoongani. Ay ok mapu adubu kaukhalagi. Aduga mangon hangbana pharani. Ok mapu adu kaukhalle. Ok amada lupa satre sitkani. Aduga punna lupa lishing ahum changa piyu haina ok mapu adu na hairagle. Ayengi numita lupa lishing ahum changa adu ok mapu da pida bayade. Natrabadi ningthawda taklagani haiduna khanghankre. Huran masing adusu ningthawgi wayel kibana mathangi numita pijarage haiduna hairamlaga chatkre. Makhoigi laibak adusu onthokpan. Sathokpa khothokpada miyamna munna yengnare. O Huran mi ada chatle. O kimaman hayeng pini hai. Matahu mandaba ngaktani makhoibu ikaidra khangde. Huralaga matu masa thakliba sing si norok loina taragadabani. Angang masa phawna lagnare. Ok Huran ba haina. Huran ba maridu chumlepta yamna sawre. Huran bagi maming choingang na phawrakpada magi maming palakte. Sendi masu sap manana thunglibani haiduna sawbana pankhai longkre. Huran masing ado chumlep ki yumda lakle. Chumlep leiramdre. Mayumda hanglubada madi choinganga thabak ama chakhi haina khumlai. Mathangi namittani mapuda sel pigedabadu. Pidaba yaroi haiduna makhoi sing adu wa tanaraga. Choingangi saruk adu sumoina phugatlaga ok mapududa okki mamaladu suna halammi. Ok mapudusu choingangi yumda harauna laktuna dakhina tawrage haina laglammi. Choingang leiramdre. Choingangi nupina thibida Huran ba chumlepka wapan makhongda phamduna leiram. Choingangi nupina laktuna ok mapududa wapan makhongda lehowi tamlam. Ok mapudu hek ubada chumlep swai law. Ita ai humda chaloki. Amuk lagi ko. Khurachiga wari tauko. Ai chatle ko ita. Hoi. Chalo ita. O khura somda. Kari karam tawri khura. 이붕어,
온ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯑꯩ ꯏꯕꯨꯡꯉꯣꯒꯤꯗ ꯈꯤꯅ ꯇꯧꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯦ ꯍꯩꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯕꯖꯥꯠꯅꯤꯀꯣ. ꯃꯄꯥ ꯂꯩꯇꯦ ꯏꯕꯨꯡꯉꯣꯒꯨꯝꯅ ꯈꯪ ꯍꯩꯕ ꯑꯁꯤ. ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯔꯤꯃꯇ ꯈꯪꯖꯕ ꯅꯠꯇꯦ. ꯑꯩ ꯇꯁꯦꯡꯅ ꯈꯪ ꯍꯩꯕ, ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯌꯦꯡꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯈꯨꯔꯥ. ꯐꯪꯕꯨ ꯐꯪꯂꯕꯗꯤ ꯐꯔꯦ ꯍꯥꯏ ꯇꯥꯕꯅꯤꯅꯦ ꯈꯨꯔꯥ. ꯅꯪ ꯈꯨꯔꯥꯗꯤ ꯑꯣꯛꯄꯁꯦ ꯐꯪꯂꯔꯣꯏꯗꯅ ꯈꯜꯂꯝꯕꯅꯤ. ꯃꯤꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯁꯦ ꯉꯁꯤꯗꯤ ꯀꯣꯛꯆꯔꯦ. ꯑꯁ, ꯏꯕꯨꯡꯉꯣꯗꯤ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ. ꯈꯨꯔꯥ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯣꯛ ꯑꯣꯏꯅꯕꯨꯗꯤ ꯐꯪꯗ꯭ꯔꯦ, ꯃꯃꯜ ꯑꯣꯏꯅ ꯐꯪꯂꯦ. ꯃꯗꯨꯁꯨ ꯑꯣꯛꯀꯤ ꯃꯃꯜ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯍꯦꯜꯂꯤꯕꯅꯤ. ꯅꯪ ꯈꯨꯔꯥꯅ ꯏꯕꯨꯡꯉꯣꯗ ꯑꯣꯛ ꯑꯅꯤꯒꯤ ꯃꯃꯜ ꯀꯠꯆꯔꯒꯦ. ꯁꯦ, 1,100ꯅꯤ ꯏꯕꯨꯡꯉꯣ, ꯄꯥꯏꯁꯤꯜꯂꯨ. ꯑꯁ, ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯈꯨꯔꯥ. ꯇꯪꯈꯥꯏ ꯍꯦꯛ ꯌꯦꯟꯅꯕꯒ ꯃꯥꯟꯅꯔꯦ. ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯑꯈꯪ ꯑꯍꯩ ꯑꯃ ꯊꯣꯔꯛꯄꯗꯒꯤꯗꯤ ꯇꯣꯛꯈ꯭ꯔꯒꯅꯤ ꯃꯈꯣꯏ ꯁꯣꯏꯗꯅ. ꯈꯨꯔꯥ, ꯍꯨꯔꯥꯟꯕ ꯍꯩꯅꯕ ꯃꯤꯗꯤ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯃꯁꯤꯡ ꯈꯪꯗꯅ ꯋꯥꯔꯛꯆꯔꯕꯁꯨ ꯑꯗꯨꯝ ꯍꯨꯔꯥꯟꯒꯅꯤꯗ. ꯑꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯈꯨꯔꯥ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯂꯦꯞ ꯌꯥꯎꯗꯅ ꯇꯧꯕ ꯀꯔꯕꯥꯔꯅꯤꯅꯦ ꯈꯨꯔꯥ. ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯃꯈꯣꯏꯗ ꯑꯃꯥꯡꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯕ. ꯐꯥꯗ꯭ꯔꯦ ꯂꯦꯝꯍꯧꯅꯤ, ꯐꯥꯔꯦ ꯃꯍꯨꯠ, ꯃꯥꯡꯕ ꯅꯠꯇꯦꯕ. ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯈꯨꯔꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥ ꯑꯃꯨꯛ ꯆꯠꯆꯔꯒꯦꯀꯣ. ꯍꯣꯏ ꯈꯨꯔꯥ. ꯅꯆꯥ ꯂꯩꯖꯍꯧꯔꯦꯀꯣ ꯈꯨꯔꯥ. ꯑꯣꯛ ꯃꯄꯨ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯨꯝꯂꯦꯞ ꯑꯗꯨ ꯆꯣꯏꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯏꯇꯥꯎ, ꯗꯈꯤꯅꯥꯕꯨꯗꯤ ꯇꯧꯔ ꯃꯥꯜꯂꯦ. ꯏꯇꯥꯎꯒꯤ ꯅꯁꯥꯒꯤꯅ ꯍꯩꯅꯤ. ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯏꯇꯥꯎ. ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯈꯨꯔꯥꯒ ꯋꯥꯔꯤ ꯁꯥꯡꯅ ꯁꯥꯔꯤꯕꯗꯨꯅ? ꯏꯇꯥꯎ, ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ. ꯑꯣꯛ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯃꯤꯟꯅꯕ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯤ, ꯃꯈꯣꯏ 5ꯅꯤ, ꯃꯤ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯔꯝꯕꯒꯤ ꯋꯥꯇꯅꯤ. ꯏꯇꯥꯎꯅ ꯀꯔꯤꯗꯤ ꯈꯨꯝꯈ꯭ꯔꯦ? ꯃꯤ ꯑꯃꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯎꯠ ꯃꯥꯜꯂꯤ. ꯑꯗꯨꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤꯕꯅꯤꯗ ꯏꯇꯥꯎ. ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯐꯖꯩꯍꯦ. ꯆꯨꯝꯕ ꯃꯥꯜꯂꯤ. ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕꯅꯤ. ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯅꯤ. ꯆꯣꯏꯉꯥꯡꯗ ꯍꯥꯟꯅꯅ ꯃꯦꯜꯂꯧꯁꯤ ꯍꯥꯏꯅ. ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯗꯕꯅꯤ. ꯑꯩꯅ ꯏꯇꯥꯎꯗ ꯍꯥꯟꯅ ꯃꯦꯟꯖꯗ꯭ꯔꯕꯗꯤ ꯏꯇꯥꯎ, ꯑꯩ ꯆꯣꯞꯄ ꯅꯪꯂꯝꯒꯅꯤ. ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯏꯇꯥꯎ. ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯂꯥꯛꯇꯦ ꯍꯥꯏꯔꯝꯂꯅꯤ. ꯆꯠꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ ꯏꯇꯥꯎꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯉꯝꯂꯔꯣꯏ. ꯆꯨꯝꯂꯦꯞꯁꯨ ꯆꯠꯈ꯭ꯔꯦ, ꯆꯣꯏꯉꯥꯡꯁꯨ ꯆꯠꯈ꯭ꯔꯦ. ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯈ꯭ꯔꯦ. ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯂꯩꯀꯥꯏ ꯑꯃꯗ, ꯈꯨꯜ ꯑꯃꯗꯒꯤ ꯈꯨꯜ ꯑꯃꯗ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕꯥ ꯍꯥꯏꯅ ꯋꯥꯔꯤꯅꯈ꯭ꯔꯦ. ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯟ ꯐꯥꯎꯕꯅ ꯆꯣꯏꯉꯥꯡꯒꯤ ꯃꯤꯡ ꯇꯥꯗꯕ ꯌꯥꯎꯗ꯭ꯔꯦ. ꯆꯣꯏꯉꯥꯡ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯁꯥꯗꯨꯅ, ꯇꯔꯨ ꯇꯅꯥꯟꯅ ꯏꯪꯈꯣꯜ ꯁꯝꯕꯟ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯃꯑꯣꯡ ꯇꯥꯔꯦ. ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ. ꯐꯤꯖꯦꯠ ꯆꯛꯆꯥ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯇꯧꯕꯤꯔꯝꯕ ꯑꯗꯨ ꯍꯪꯒꯣꯏꯅꯕ ꯄꯣꯛꯅꯔꯦ. ꯂꯥꯡꯒꯣꯟ ꯃꯥꯡꯕꯒꯤ ꯃꯊꯪꯗ ꯑꯣꯛ ꯃꯥꯡꯕꯒꯤ ꯋꯥꯔꯤꯅ ꯃꯊꯪ ꯋꯥꯔꯤꯅꯗꯨꯅ ꯆꯣꯏꯉꯥꯡꯒꯤ ꯃꯃꯤꯡ ꯈꯪꯆꯠ ꯆꯠꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯃꯤ ꯑꯃꯗ, ꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯊꯪ ꯄꯥꯎꯗꯝꯅꯗꯨꯅ ꯆꯣꯏꯉꯥꯡꯒꯤ ꯃꯃꯤꯡ ꯇꯥꯗꯕ ꯂꯩꯇ꯭ꯔꯦ. ꯆꯣꯏꯉꯥꯡꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯋꯣꯏꯗꯅ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩꯗ ꯆꯩꯕ ꯈꯣꯠꯄ ꯇꯧꯕꯤꯈꯤꯕ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤꯅ ꯇꯛꯁꯤ ꯁꯣꯜꯂꯤ. ꯆꯣꯏꯉꯥꯡꯅ ꯀꯌꯥꯔꯛ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯆꯥꯛꯏ, ꯐꯖꯩ, ꯄꯥꯝꯃꯤꯀꯣ, ꯅꯨꯡꯁꯤꯀꯣ ꯍꯥꯏꯕꯗ ꯑꯩꯅ ꯍꯦꯛ ꯆꯩꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯣ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ. ꯑꯩꯁꯤ ꯋꯥꯈꯜ ꯊꯤꯟꯃꯜꯂꯤ.
ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯣꯏꯉꯥꯡꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ꯫ ꯉꯁꯤꯗꯤ ꯂꯩꯕꯥꯛꯅ ꯁꯛ ꯈꯪꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛꯇ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯆꯣꯏꯉꯥꯡꯗ ꯅꯌꯨꯝ ꯄꯥꯜꯂꯤꯗꯣ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯡꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦꯠꯄ ꯆꯥꯕ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯅꯕ ꯉꯥꯛꯇ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯂꯦ꯫ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤꯗ ꯅꯠꯇꯦ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯃꯥꯕꯨ ꯀꯂꯛꯅꯔꯤ꯫ ꯆꯣꯏꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯐꯔꯕ ꯃꯍꯩ ꯑꯃ ꯏꯁꯣꯔꯅ ꯄꯤꯕꯤꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯦ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯌꯥꯝꯅ ꯋꯥꯔꯝꯕ ꯑꯗꯨ ꯋꯥꯗ꯭ꯔꯦ, ꯑꯋꯥꯠꯄ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯥ ꯅꯤꯉꯣꯜ 12ꯗꯁꯨ ꯃꯈꯣꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯂꯥꯏꯒꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯅꯔꯦ꯫ ꯆꯣꯏꯉꯥꯡ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯍꯨꯔꯥꯟꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯒꯗꯕ ꯈꯧꯇꯛ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯂꯩꯔꯗꯕꯅꯤ꯫ ꯃꯁꯤꯁꯨ ꯏꯁꯣꯔꯅ ꯁꯤꯜꯂꯛꯄ ꯄꯥꯈꯣꯜꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯤꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯃꯥꯅ ꯇꯧꯖꯔꯛꯄ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯗꯤ ꯅꯤꯔꯒ ꯆꯥꯎ, ꯅꯪꯗꯤ ꯍꯨꯔꯥꯜꯂꯒ ꯅꯆꯥꯅꯁꯨ ꯊꯥꯛꯎ, ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯌꯨ, ꯅꯪꯗꯤ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯔꯒ ꯉꯟꯅ ꯂꯥꯏꯔꯣꯛꯇ ꯆꯠꯂꯨ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯏꯁꯣꯔ ꯃꯥꯅ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯄꯥꯎ ꯄꯤꯅꯗꯨꯅ ꯂꯣꯟꯅ ꯑꯆꯤꯛꯄ ꯂꯝꯍꯥꯡꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯆꯣꯏꯉꯥꯡ ꯈꯪꯍꯟꯗꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯆꯨꯝꯂꯦꯞꯇꯁꯨ ꯄꯤꯔꯛꯂꯦ꯫ ꯆꯨꯝꯂꯦꯞꯅ ꯃꯗꯨꯒꯤ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯌꯥꯎꯔꯨꯔꯕꯗꯤ ꯆꯣꯏꯉꯥꯡꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯃꯍꯥꯛ ꯌꯥꯎꯔꯔꯣꯏ, ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯎꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯆꯣꯏꯉꯥꯡꯗ ꯍꯥꯏꯕꯤꯒꯗꯕꯁꯨ ꯃꯥꯅ ꯀꯅꯥꯗꯒꯤ ꯄꯥꯎ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯔꯝꯃꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯆꯣꯏꯉꯥꯡ ꯇꯦꯟꯗꯣꯟ ꯈꯨꯟꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯣꯊꯥꯕꯒꯤ ꯊꯕꯛ ꯍꯦꯛ ꯇꯧꯕ ꯑꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯂꯩꯄꯨꯡ ꯃꯅꯥꯛꯇ ꯃꯔꯤ ꯂꯥꯛꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯆꯣꯏꯉꯥꯡꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯇꯦ꯫ ꯅꯥꯀꯜ ꯑꯃꯗꯨꯗꯅꯤ ꯃꯤꯌꯥꯝ ꯐꯝꯕ, ꯍꯤꯞꯄ, ꯇꯨꯝꯕ, ꯄꯣꯊꯥꯕ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯤꯁꯤꯡꯅꯁꯨ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟ ꯑꯗꯣꯝꯗ ꯆꯪꯅꯗꯦ꯫ ꯑꯣ, ꯉꯁꯤꯁꯨ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯄꯣꯠ ꯍꯨꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯂꯥꯛꯄ꯫ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯂꯩꯄꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯈꯪꯗꯅ ꯊꯨꯡꯂꯅꯤ꯫ ꯆꯣꯏꯉꯥꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯄꯨꯡꯗ ꯅꯞꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯂꯩ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕ ꯃꯤꯁꯛ ꯑꯃ ꯊꯣꯔꯛꯂꯕꯅꯤꯅ ꯏꯇꯥꯎꯁꯤꯡ, ꯅꯨꯄꯥꯁꯦ ꯃꯍꯥꯛ ꯍꯥꯟꯅ ꯍꯥꯠꯇꯣꯛꯅꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏ꯫ ꯃꯗꯨ ꯑꯣꯏꯗꯅꯁꯨ ꯃꯥꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯈꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯝ ꯇꯧꯁꯤꯒꯦ? ꯍꯦꯔꯥ, ꯐꯥꯗꯨꯅ ꯄꯨꯔꯒ ꯑꯆꯨꯞꯄ ꯃꯐꯝ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯅꯅꯕ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯆꯣꯏꯉꯥꯡꯗꯤ ꯃꯄꯥꯟ ꯀꯌꯥꯁꯨ ꯊꯣꯛꯄꯁꯨ ꯇꯧꯗ꯭ꯔꯦ, ꯃꯌꯨꯝꯗꯒꯤꯁꯨ ꯂꯥꯞꯅ ꯆꯠꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯈꯨꯟꯗꯒꯤ ꯂꯥꯟꯅ ꯆꯠꯄꯁꯨ ꯎꯗꯦ꯫ ꯃꯌꯨꯝ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯣꯏꯉꯥꯡꯕꯨ ꯇꯔꯥꯏꯅ ꯐꯥꯗꯨꯅ ꯄꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯊꯕꯛꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏꯀꯣ꯫ ꯑꯩꯈꯣꯏꯁꯦ ꯆꯣꯏꯉꯥꯡ ꯃꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯍꯨꯔꯥꯟꯕ ꯑꯁꯦ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯑꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯁꯤ ꯏꯇꯥꯎꯁꯤ ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯨꯕꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯃꯤ ꯑꯃꯕꯨ ꯁꯥ ꯉꯥꯁꯨ ꯅꯠꯇꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯐꯜꯗꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦꯀꯣ꯫ ꯏꯍꯦ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯣꯛꯄ ꯇꯥꯔꯦꯅ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡ, ꯄꯣꯠ ꯑꯃ ꯍꯦꯛ ꯃꯥꯡꯕꯒ ꯆꯣꯏꯉꯥꯡꯗ ꯍꯦꯛꯇ ꯊꯤꯅꯔꯦ꯫ ꯃꯥ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯅꯣꯏ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ?
ꯑꯣ, ꯀꯔꯤꯅꯣ? ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯋꯥꯔꯤ. ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯋꯥꯗꯤꯀꯣ ꯏꯇꯥꯎꯁꯤꯡ, ꯇꯟꯖꯥꯕꯨ ꯍꯦꯛ ꯐꯪꯂꯕ ꯆꯣꯏꯉꯥꯡ ꯃꯥꯁꯦ ꯐꯥꯔꯒ ꯃꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯑꯁꯤꯅꯤꯀꯣ ꯃꯁꯤꯗ ꯈꯜꯂꯦ ꯑꯩꯗꯤ. ꯍꯨꯔꯥꯟꯕꯁꯤꯡ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ. ꯏꯀꯣꯟ ꯀꯣꯟꯅ ꯂꯩꯍꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯅꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯆꯨꯝꯂꯦ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ ꯑꯁꯤ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ. ꯄꯥꯎꯁꯨ ꯄꯤꯔꯒꯨꯝ ꯇꯧ, ꯋꯥ ꯈꯟꯅꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯈꯟꯅꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤꯅ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯗꯤ ꯆꯣꯏꯉꯥꯡꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ. ꯑꯣ, ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯆꯨꯝꯂꯦꯞꯁꯨ ꯌꯥꯎꯔꯒꯗꯕ. ꯆꯣꯏꯉꯥꯡ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯦ. ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ. ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯦꯡꯗꯅ ꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯣꯏꯉꯥꯡ ꯑꯃꯝ ꯑꯊꯦꯡꯗ ꯅꯨꯡꯊꯤꯟ ꯇꯥꯂꯛꯇ ꯃꯇꯣꯝꯇ ꯍꯦꯛ ꯆꯠꯄ ꯑꯗꯨ ꯆꯠꯈꯤꯗ꯭ꯔꯦ. ꯅꯨꯄꯤ, ꯅꯪ ꯊꯧꯔꯤ ꯑꯃ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ. ꯀꯔꯤꯒꯤꯅꯣ? ꯊꯧꯔꯤ ꯂꯩꯗꯧꯔꯤꯕꯣ? ꯑꯩ ꯂꯩꯗ ꯂꯩꯔꯨꯁꯣ. ꯊꯧꯔꯤꯗꯣ ꯃꯤ ꯎꯍꯜꯂꯛꯄ ꯌꯥꯗꯦꯀꯣ. ꯀꯔꯤꯅꯣ? ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯊꯧꯔꯤ ꯀꯥꯏꯅ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯗꯨꯕꯣ? ꯅꯪ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂ ꯃꯥꯜꯂꯦ. ꯃꯈꯣꯏꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯝꯒꯗ꯭ꯔꯣ? ꯅꯪꯕꯨ ꯅꯪꯒꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯂꯩꯇ꯭ꯔꯣ? ꯉꯥꯛꯊꯣꯛꯅꯕ ꯇꯧ. ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯅꯈꯤꯅꯤ. ꯑꯩꯅ ꯇꯧꯗꯧꯔꯤꯕꯁꯦ ꯑꯩ ꯍꯤꯡꯅꯕꯅꯤ. ꯅꯪ ꯑꯇꯣꯞꯄ ꯑꯇꯩ ꯑꯇꯩ ꯋꯥꯈꯜ ꯁꯨꯈꯟ ꯈꯜꯂꯅꯨꯀꯣ. ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯐꯨꯕ ꯉꯝꯒꯗꯕ ꯃꯇꯤꯛ ꯅꯠꯇꯦ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯆꯥꯎꯗ꯭ꯔꯤ. ꯑꯩ ꯏꯇꯣꯝꯇ ꯅꯆꯥꯁꯤꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯅꯦ ꯂꯩꯍꯧꯕ ꯉꯝꯂꯣꯏ. ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯩꯃꯥ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯧꯔꯤꯗꯣ ꯂꯩꯔꯨꯗꯕ ꯌꯥꯗꯦꯀꯣ. ꯌꯥꯝꯅ ꯁꯥꯡꯗ꯭ꯔꯕꯁꯨ ꯌꯥꯏ. ꯅꯪ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯀꯅꯤ. ꯆꯣꯏꯉꯥꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯤ ꯂꯝ 10ꯃꯨꯛ ꯁꯥꯡꯕ ꯑꯃ ꯂꯩꯔꯨꯔꯦ. ꯆꯣꯏꯉꯥꯡꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯁꯦꯝꯗꯨꯅ ꯅꯤꯡꯊꯤꯅ ꯀꯣꯟꯁꯤꯜꯂꯦ. ꯄꯤꯛꯅ. ꯊꯧꯔꯤꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯃꯁꯥꯒ ꯊꯥꯗꯣꯛꯅꯗꯦ. ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯄꯥꯈꯠꯄꯣꯏ ꯉꯛꯄꯣꯏ ꯈꯟꯐꯝ ꯈꯪꯗꯦ. ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯆꯣꯏꯉꯥꯡꯕꯨ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯦ. ꯊꯥꯏꯅꯗꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ, ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯀꯨꯝꯍꯩ ꯃꯈꯜ ꯑꯃ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯇꯧꯏ. ꯃꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯅꯤ. ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅ ꯑꯉꯛꯄ ꯐꯪꯅ ꯂꯝꯕꯤ ꯄꯨꯝꯕ ꯄꯨꯝꯊꯟ ꯊꯜꯂꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯣꯏꯉꯥꯡ ꯑꯗꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯈꯜꯂꯤ. ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯆꯩꯈꯥꯏꯅꯗꯨꯅ ꯆꯣꯏꯉꯥꯡ ꯂꯥꯛꯄ꯭ꯔꯥ ꯊꯤꯅꯔꯤ. ꯃꯈꯣꯏ ꯃꯨꯛꯅꯥ ꯌꯦꯡꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯆꯣꯏꯉꯥꯡ ꯊꯤꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯆꯣꯏꯉꯥꯡꯅꯁꯨ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯣꯏꯗꯅ ꯐꯥꯅꯅꯕ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯈꯪꯂꯝꯃꯤ. ꯑꯗꯨꯅ ꯊꯧꯔꯤ ꯃꯀꯣꯜ ꯑꯗꯨꯕꯨ ꯐꯤ ꯃꯅꯨꯡꯗ ꯄꯥꯏꯔꯗꯨꯅ ꯇꯞꯅ ꯃꯤꯌꯥꯝ ꯆꯠꯂꯤꯕ ꯃꯔꯛꯇ ꯌꯥꯎꯔꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯤꯔꯛꯄꯗ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ. ꯃꯨꯛꯅꯥ ꯌꯦꯡꯕ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ. ꯆꯠꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯦ. ꯆꯣꯏꯉꯥꯡ ꯊꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯤ. ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯪꯅꯔꯤ. ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯀꯔꯣꯝ ꯆꯠꯂꯦ? ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯗꯦ. ꯃꯥꯏꯀꯩ ꯁꯨꯔꯦ. ꯃꯨꯛꯅꯥ ꯃꯐꯝꯗꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ. ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯂꯕꯅꯤ. ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄ ꯃꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦꯗ. ꯃꯇꯠ ꯃꯔꯛꯇ ꯃꯤ ꯑꯃ ꯑꯅꯤ ꯀꯥꯟꯅꯅ ꯆꯠꯄ ꯃꯁꯤ ꯃꯉꯥꯏꯔꯦ. ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯨꯛꯅꯥ ꯌꯦꯡꯕ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ. ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯎꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯁ, ꯉꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯨꯃꯤꯠꯅꯤ ꯈꯟꯕꯅꯤ. ꯃꯤꯌꯥꯝ ꯌꯨꯝꯊꯣꯡ ꯁꯤꯠꯅ
ꯃꯨꯛꯅꯥꯒꯤ ꯀꯨꯝꯍꯩꯗ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯆꯥꯕꯅꯤ ꯈꯟꯕꯅꯤ ꯑꯩꯅ. ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯨꯛꯅꯥ ꯃꯐꯝꯗꯒꯤ ꯍꯥꯏꯗꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ. ꯂꯥꯞꯊꯛꯅ ꯎꯔꯦ. ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃ ꯐꯤ ꯑꯃ ꯏꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ. ꯍꯥꯏ, ꯑꯥꯗ ꯎꯔꯤꯕꯁꯤ ꯆꯣꯏꯉꯥꯡ ꯃꯥꯜꯂꯤꯗ. ꯃꯥꯅꯤ. ꯕꯥ, ꯇꯥꯟ ꯆꯥꯔꯦ. ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯁꯤ. ꯍꯧꯖꯤꯛ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯂꯦ. ꯃꯥ ꯃꯇꯣꯝꯇꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯅꯝꯅꯔꯕꯁꯨ ꯃꯥꯅꯗꯤ ꯉꯝꯂꯔꯣꯏꯗꯅ. ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤ. ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯒꯀꯣ, ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯕꯣꯔꯥ ꯈꯥꯎ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯊꯔꯒ ꯂꯣꯏꯔꯦ. ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯆꯣꯏꯉꯥꯡꯅ ꯎꯏ. ꯑꯣ, ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯇꯦꯝꯁꯤꯡꯕ ꯅꯈꯣꯏ ꯑꯩꯅ ꯉꯥꯏꯔꯤ. ꯏꯇꯥꯎ! ꯑꯣ, ꯏꯇꯥꯎ! ꯅꯪꯕꯨ ꯆꯣꯏꯉꯥꯡ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯀꯔꯤ ꯍꯥꯏꯒꯦ? ꯏꯇꯥꯎꯗꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯌꯦꯡꯂꯣꯏꯗ꯭ꯔꯣ? ꯑꯩ ꯃꯨꯛꯅꯥꯒ ꯌꯦꯡꯕ ꯆꯪꯗꯦ. ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯣ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯕꯨ ꯅꯣꯏꯅ ꯐꯥꯔꯒ ꯄꯨꯒꯗꯧꯔꯦ. ꯏꯇꯥꯎꯁꯤꯡ, ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ. ꯂꯥꯎ, ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯁꯤ. ꯃꯁꯤ ꯀꯩꯅꯣ? ꯊꯥꯗꯣ! ꯀꯩꯅꯣꯃꯤ? ꯑꯣ, ꯑꯩ ꯏꯊꯧ ꯇꯧꯒꯗꯕ ꯂꯩꯔꯤ. ꯑꯃꯨꯛꯇ ꯊꯥꯗꯣ. ꯍꯦ, ꯏꯇꯥꯎꯁꯤꯡ! ꯉꯥꯏꯈꯣ! ꯃꯥꯒꯤꯁꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯑꯃ ꯌꯥꯎꯔꯤꯅꯦ. ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎꯁꯤꯡ. ꯆꯣꯏꯉꯥꯡ, ꯅꯪꯒꯤ ꯐꯤꯅꯨꯡꯗ ꯀꯣꯜꯂꯤꯗꯣ ꯀꯔꯤꯅꯣ? ꯄꯨꯊꯣꯔꯛꯑꯣ. ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯕꯁꯨ ꯅꯇꯣꯝꯇꯅꯤ. ꯅꯪ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯇꯨꯡꯈꯨꯟ ꯇꯥꯟꯕ ꯇꯥꯔꯦ. ꯃꯁꯤ ꯅꯈꯣꯏꯗꯤ ꯌꯦꯡꯍꯟꯕ ꯌꯥꯗꯦ. ꯅꯈꯣꯏ ꯆꯠꯈ꯭ꯔꯣ. ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯤ ꯆꯤꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯀꯔꯤ? ꯅꯪꯒꯤ ꯊꯕꯛ ꯀꯔꯤ? ꯍꯩ, ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ. ꯅꯪ ꯆꯦꯟꯗꯨꯅ ꯍꯤꯡꯕꯁꯨ ꯌꯥꯔꯣꯏ. ꯅꯈꯣꯏ ꯐꯥꯗꯣꯛ ꯇꯥꯖꯅꯤ. ꯑꯩꯁꯤ ꯉꯁꯤꯃꯛ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ. ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯍꯩ, ꯅꯪꯅ ꯀꯣꯜꯂꯤꯕꯗꯣ ꯃꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯒꯦ. ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯌꯦꯡꯉꯨ, ꯊꯧꯔꯤꯅꯤ ꯎꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯐꯤꯅꯨꯡꯗ ꯇꯨꯃꯤꯟꯅ ꯀꯣꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ? ꯑꯩ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯦ ꯇꯧꯔꯤꯕ. ꯃꯤ ꯆꯠꯄ ꯂꯣꯏꯔꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯁꯤꯒꯦ ꯇꯧꯕꯅꯤ. ꯑꯩꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯅꯈꯣꯏꯗ ꯇꯥꯏꯅꯕꯤꯅꯤ. ꯅꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ. ꯑꯩꯒꯤ ꯄꯨꯡꯖꯥ ꯂꯥꯛꯀꯗꯧꯔꯦ. ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯃꯥ ꯍꯥꯏꯁꯤꯕ? ꯏꯇꯥꯎ, ꯈꯥꯒꯥꯟ ꯇꯧꯅꯣ. ꯍꯣꯏꯅꯦ, ꯗꯁꯥ ꯇꯥꯕ ꯇꯥꯔꯦ. ꯑꯩꯅ ꯏꯇꯣꯝꯇ ꯁꯤꯖꯔꯕꯁꯨ, ꯃꯤ ꯑꯇꯩꯅ ꯍꯥꯠꯄ ꯑꯣꯏꯔꯕꯁꯨ, ꯅꯈꯣꯏ 10ꯃꯨꯛꯁꯤꯗꯤ ꯗꯟꯗꯤ ꯐꯪꯗꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯀꯔꯤꯑꯕ? ꯅꯪ ꯅꯇꯣꯝꯇ ꯁꯤꯖꯕꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕ? ꯐꯔꯦ, ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ. ꯅꯪꯅ ꯊꯧꯔꯤ ꯌꯥꯟꯒꯗꯕ ꯑꯗꯣ ꯌꯥꯟꯖꯍꯧꯔꯣ. ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯅꯈꯣꯏꯅ ꯐꯅ ꯅꯥꯊꯩꯗꯨꯅ ꯆꯦꯜꯂꯕꯁꯨ ꯃꯤꯁꯛ ꯑꯃꯅ ꯂꯣꯏꯅ ꯎꯔꯦ. ꯅꯈꯣꯏꯅ ꯉꯥꯡꯅꯕ ꯃꯥꯅ ꯂꯣꯏꯅ ꯇꯥꯔꯦ. ꯍꯩ, ꯆꯣꯏꯉꯥꯡ, ꯅꯪꯒꯤ ꯆꯣꯏꯉꯥꯡꯗꯨ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ. ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯤꯁꯛ ꯑꯃ ꯍꯥꯠꯀꯗꯧꯔꯤ. ꯃꯤꯁꯛ ꯑꯗꯨꯅ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯨꯞꯅ ꯍꯤꯡꯊꯠ-ꯊꯠꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯅꯈꯣꯏꯒꯤ ꯅꯃꯤꯡ ꯅꯊꯥ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ. ꯀꯔꯤ ꯍꯥꯏꯕ ꯆꯣꯏꯉꯥꯡ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯗꯁꯥꯗꯨꯕꯨ ꯇꯥꯗꯅꯕ ꯀꯔꯤ ꯇꯧꯍꯧꯕ ꯌꯥꯕ ꯂꯩꯕꯒꯦ? ꯃꯗꯨ ꯅꯣꯏꯒꯤ ꯋꯥꯅꯤ. ꯑꯩꯒꯤꯗꯤ ꯉꯁꯤ ꯁꯤꯗꯕ ꯌꯥꯗꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯁꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯤ? ꯑꯩꯅ ꯉꯁꯤ ꯁꯤꯍꯧꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏ. ꯑꯗꯨꯅ ꯑꯩ ꯁꯤꯍꯧꯗꯕ ꯌꯥꯗꯦ. ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯗꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ. ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯁꯤꯗꯕ ꯇꯥꯔꯕꯗꯤ? ꯉꯁꯤ ꯁꯤꯗ꯭ꯔꯕꯗꯤ
ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯇꯧꯒꯗꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯀꯅꯥꯒꯤ ꯑꯈꯪ ꯑꯍꯩꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯍꯦꯛ ꯁꯤꯈꯤꯕꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠ ꯑꯃꯠꯇ ꯍꯨꯕ ꯂꯥꯛꯄ ꯉꯝꯂꯣꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠ ꯑꯃꯠꯇ ꯍꯨꯕ ꯉꯝꯗꯅꯅꯕ ꯅꯪꯅ ꯅꯇꯣꯝꯇ ꯁꯤꯗꯣꯛꯂꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯔꯤ ꯆꯣꯏꯉꯥ? ꯀꯔꯤꯒꯤ ꯇꯣꯡꯖꯗꯅꯤ? ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯍꯜꯂꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯉꯝꯗꯅꯕ ꯑꯩ ꯁꯤꯕ ꯇꯥꯏ꯫ ꯅꯪꯅ ꯁꯤꯔꯒꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠ ꯍꯨꯕ ꯉꯝꯒꯅꯤ꯫ ꯃꯥꯅꯤ, ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯄꯣꯠ ꯃꯊꯪ ꯃꯊꯪ ꯃꯥꯡꯒꯅꯤ꯫ ꯑꯩꯅ ꯁꯤꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯣꯠ ꯍꯨꯕ ꯉꯝꯂꯣꯏ꯫ ꯑꯦ, ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯋꯥ ꯂꯧꯗꯦꯍꯦ! ꯅꯪꯒꯤ ꯆꯣꯏꯉꯥꯡꯗ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦꯅꯦ! ꯑꯩꯅ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦ꯫ ꯃꯤꯅ ꯍꯤꯡꯕ ꯄꯥꯝꯂꯤ, ꯅꯪꯅ ꯁꯤꯕ ꯄꯥꯝꯂꯤ꯫ ꯅꯪꯒꯤꯗꯨ ꯆꯣꯏꯉꯥꯡ, ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏ꯫ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯁꯤꯗꯣꯛꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯍꯦꯛ ꯍꯨꯔꯥꯟꯕꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯇꯣꯝꯇ ꯄꯪꯁꯤꯗ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ? ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎꯁꯦ, ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯃꯅ ꯍꯥꯏꯕ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯃꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯃꯤꯅ ꯍꯥꯏꯕꯒ ꯅꯠꯇꯦ, ꯂꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯁꯛ ꯁꯨꯛꯎ ꯎꯍꯟꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕꯁꯦ ꯆꯨꯝꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ, ꯑꯗꯨꯒ ꯆꯨꯝꯒꯦꯁꯨ ꯇꯧ꯫ ꯆꯨꯝꯕ ꯆꯨꯝꯗꯕ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥ ꯇꯥꯅꯐꯝ ꯂꯩꯄꯨꯡ ꯃꯈꯣꯡꯗꯅꯤ꯫ ꯄꯣꯠ ꯍꯨꯔꯥꯜꯂꯝꯗꯥꯏꯗ ꯂꯩꯄꯨꯡ ꯃꯈꯣꯡꯗ ꯋꯥ ꯇꯥꯅꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯁꯤꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯨꯅꯤꯡꯕ ꯄꯣꯠ ꯍꯨꯔꯥꯟꯕ ꯐꯪꯅꯤ ꯁꯤꯅꯤ꯫ ꯍꯥꯏ, ꯏꯇꯥꯎ, ꯆꯣꯏꯉꯥꯡ ꯁꯤꯍꯟꯕ ꯌꯥꯗꯦ꯫ ꯆꯣꯏꯉꯥꯡ ꯁꯤꯔꯒ ꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯦꯛ ꯁꯤꯕꯒ ꯃꯊꯪ ꯃꯊꯪ ꯁꯤꯔꯅꯤ ꯍꯥꯏꯕ꯫ ꯆꯣꯏꯉꯥꯡꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯐꯪꯒꯅꯤ꯫ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯇꯨ ꯏꯆꯥ ꯀꯔꯝꯅ ꯊꯥꯛꯀꯅꯤ? ꯑꯃꯨꯛꯇ ꯍꯥꯏꯁꯤ ꯏꯇꯥꯎ꯫ ꯆꯣꯏꯉꯥꯡ, ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯁꯤ ꯌꯥꯎ꯫ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯅꯪꯅ ꯍꯦꯛ ꯁꯤꯕꯒ ꯑꯩꯈꯣꯏ ꯁꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯅꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯁꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯊꯧꯔꯤ ꯑꯁꯤ ꯃꯃꯜ ꯄꯤꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯩꯍꯜꯂꯕꯅꯤ꯫ ꯑꯩꯗꯤ ꯍꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯤꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯃꯈꯩ ꯇꯨꯝꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯤꯅꯤꯡꯂꯦ꯫ ꯍꯦ, ꯑꯄꯪ, ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯅꯦ꯫ ꯁꯪꯁꯥꯔꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯅꯤꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯔꯗꯕꯅꯤ꯫ ꯁꯤꯗꯧ ꯂꯩꯔꯕꯁꯤꯕꯨ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯇꯨꯝꯅ ꯁꯤꯔꯗꯧꯅꯤꯅ ꯑꯩꯅ ꯁꯤꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯅ ꯁꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯁꯤꯔꯣꯏ꯫ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏꯅ ꯃꯈꯣꯏꯁꯨ ꯁꯤꯖꯔꯅꯤ꯫ ꯅꯪ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯆꯣꯏꯉꯥꯡ꯫ ꯅꯪꯒꯤ ꯊꯧꯔꯤꯒꯤ ꯃꯃꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯒꯦ꯫ ꯁꯦ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯤꯔꯒꯦ꯫ ꯅꯪ ꯁꯤꯕ ꯌꯥꯗꯦ꯫ ꯀꯗꯥꯏ? ꯊꯧꯔꯤꯗꯣ ꯄꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ꯫ ꯁꯦ, ꯂꯨꯄꯥ 500ꯅꯤ꯫ ꯃꯇꯨꯡꯗꯁꯨ ꯄꯤꯅꯤ꯫ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯈꯔ ꯇꯧꯈꯤꯒꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯔꯨꯛꯁꯨ ꯑꯩꯈꯣꯏꯅ ꯁꯨꯀꯥꯏ ꯀꯥꯏꯗꯅ ꯄꯤꯔꯛꯀꯦ꯫ ꯇꯝꯂꯛꯀꯦ꯫ ꯃꯗꯨꯗꯤ ꯑꯩꯕꯨ ꯊꯦꯝꯕꯅꯤ꯫ ꯑꯩ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯊꯧꯔꯤꯗꯨ ꯄꯤꯔꯛꯑꯣ꯫ ꯍꯩ, ꯅꯪꯗꯤ ꯁꯨꯡꯋꯥ ꯋꯥꯗꯅ ꯁꯦꯜ ꯇꯥꯜꯂꯕꯅꯤꯅꯦ꯫ ꯅꯪꯅ ꯍꯦꯛ ꯁꯤꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯁꯤꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯂꯅꯤ꯫ ꯀꯥꯟꯅꯗꯦ ꯆꯣꯏꯉꯥꯡ, ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯣꯏ꯫ ꯁꯤꯈꯤꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯆꯣꯏꯉꯥꯡ꯫ ꯅꯪꯒꯤ ꯁꯦꯜ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯔꯒꯦ꯫
ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯁꯛ ꯎꯗꯕ ꯃꯤꯁꯛ ꯑꯗꯨꯗ ꯋꯥꯐꯝꯁꯤ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯨꯈꯤꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯊꯧꯔꯤꯗꯨ ꯄꯤꯔꯛꯑꯣ ꯅꯠꯇꯦ ꯆꯣꯏꯉꯥꯡ ꯅꯪꯒꯤ ꯊꯧꯔꯤ ꯑꯁꯤꯗꯤ ꯄꯨꯈ꯭ꯔꯅꯨ ꯑꯩ ꯊꯧꯔꯤꯗꯨ ꯄꯨꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯁꯤꯗꯅ ꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯊꯧꯔꯤ ꯌꯥꯎꯅ ꯍꯟꯗꯕ ꯌꯥꯔꯣꯏ ꯃꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯀꯅꯥꯅ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯩꯅ ꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯧꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯌꯨꯝꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯔꯤ ꯑꯗꯣ ꯄꯨꯖꯈ꯭ꯔꯣꯅ ꯑꯩꯈꯣꯏꯒ ꯅꯪꯒꯗꯤ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯆꯣꯏꯉꯥꯡ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯒꯦ ꯑꯩꯈꯣꯏ ꯅꯪꯁꯨ ꯋꯥꯗꯅ ꯁꯦꯟ ꯄꯥꯏꯅꯅꯕ ꯆꯣꯏꯉꯥꯡ ꯊꯧꯔꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯣꯏꯉꯥꯡꯒꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯔꯝꯒꯅꯤꯗ ꯆꯣꯏꯉꯥꯡꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯝ ꯋꯥꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯥꯒꯤ ꯋꯥꯁꯤ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯟꯅꯕꯗꯤ ꯐꯩ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯑꯃꯇ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯄꯨꯡꯗ ꯋꯥ ꯈꯟꯅꯕ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯂꯣꯏꯅ ꯆꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯅꯤꯅꯦ ꯃꯉꯣꯟꯗ ꯏꯁꯣꯔ ꯑꯃꯅ ꯇꯥꯛꯄ ꯌꯥꯎꯔꯦ ꯑꯣꯛ ꯍꯨꯔꯥꯟꯕꯁꯨ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯆꯨꯝꯅ ꯍꯥꯏꯔꯤ ꯃꯁꯤꯁꯤꯡ ꯑꯁꯤꯗꯕꯨ ꯊꯥꯖꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯁꯦꯡꯅ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯄꯨꯗꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯊꯥꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯂꯩꯄꯨꯡ ꯑꯗꯨꯗ ꯏꯁꯣꯔ ꯑꯃ ꯂꯩꯔꯝꯕ ꯇꯥꯏ ꯂꯩꯄꯨꯡ ꯑꯗꯨ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯀꯅꯥꯅꯁꯨ ꯇꯦꯝꯈꯥꯏ ꯈꯣꯈꯥꯏꯕꯁꯨ ꯇꯧꯗꯦ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯩꯄꯨꯡ ꯑꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯇ ꯀꯥꯈꯠꯄ ꯐꯝꯕ ꯂꯦꯞꯄ ꯇꯧꯅꯕ ꯌꯥꯎꯗꯦ ꯃꯅꯥꯛ ꯅꯛꯅ ꯐꯥꯎꯕ ꯆꯠꯅꯗꯦ ꯑꯩꯈꯣꯏ ꯈꯔꯗꯅꯤ ꯆꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯔꯛꯇ ꯃꯤ ꯇꯥꯗꯅꯕ ꯑꯆꯤꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯦꯛ ꯈꯟꯅꯔꯤꯕ ꯑꯗꯨ ꯆꯣꯏꯉꯥꯡꯅ ꯅꯣꯡꯃꯇ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯒ ꯆꯠꯂꯝꯕꯁꯨ ꯎꯗꯦ ꯊꯦꯡꯅꯗꯦ ꯑꯗꯨꯅꯗꯤ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯆꯣꯏꯉꯥꯡꯗ ꯂꯣꯟꯅ ꯆꯤꯔꯣꯟ ꯇꯧꯕꯤ ꯃꯁꯤ ꯆꯨꯝꯒꯅꯤ ꯏꯇꯥꯎ ꯃꯔꯣ ꯆꯣꯏꯉꯥꯡꯁꯦ ꯂꯥꯏ ꯑꯃꯗꯤ ꯇꯣꯡꯂꯤꯕꯅꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕꯥꯗꯅ ꯂꯩꯈꯨꯕ ꯀꯧꯕ ꯑꯃꯅ ꯊꯣꯟꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯣꯏꯉꯥꯡ ꯈꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯆꯣꯏꯉꯥꯡ ꯍꯥꯠꯄꯁꯨ ꯌꯥꯔꯔꯣꯏ ꯆꯣꯏꯉꯥꯡ ꯍꯦꯛ ꯁꯤꯕꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯊꯪ ꯁꯤꯒꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯆꯨꯡꯁꯤꯟꯅꯗꯨꯅ ꯆꯣꯏꯉꯥꯡꯒ ꯍꯌꯦꯡ ꯎꯅꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯁꯣꯝꯗꯅ ꯆꯣꯏꯉꯥꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯊꯧꯔꯤ ꯄꯨꯈ꯭ꯔꯤꯕꯗꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯅ ꯊꯧꯔꯤꯗꯨꯅ ꯀꯔꯤꯕꯨ ꯇꯧꯅꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯌꯦꯡꯂꯨꯔꯕ꯭ꯔꯣ ꯌꯦꯡꯗꯦ ꯁꯦ ꯂꯨꯄꯥ 500ꯅꯤ ꯊꯝꯖꯤꯜꯂꯣ ꯊꯧꯔꯤꯒꯤ ꯀꯥꯟꯅꯕ ꯐꯪꯂꯕꯅꯤꯅꯦ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯊꯥꯖꯗꯕ ꯉꯥꯛꯇ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯤꯅ ꯂꯨꯅ ꯆꯠꯅꯔꯝꯂꯅꯤꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯌꯨꯝ ꯄꯥꯜꯂꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯑꯩꯒ ꯊꯦꯡꯅꯕꯗ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯅꯗ꯭ꯔꯦ ꯅꯪꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯣꯏꯉꯥꯡꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯒ ꯃꯃꯥꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯎꯅꯔꯝꯃꯤ ꯏꯇꯥꯎ ꯆꯣꯏꯉꯥꯡ ꯀꯔꯝ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯈꯔ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯦꯃꯥꯏ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯀꯞ ꯃꯌꯥꯛ ꯊꯣꯛꯏ ꯑꯩꯁꯦ ꯇꯟꯖꯥꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯅꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯑꯗꯨꯗ ꯑꯩꯅ ꯈꯨꯝꯃꯤ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯍꯥꯏꯖꯔꯦ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ
ꯍꯨꯔꯥꯟꯕꯒꯤ ꯄꯣꯠꯁꯨ ꯐꯥꯒꯅꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯤꯡꯁꯨ ꯐꯥꯒꯅꯤ ꯍꯥꯏ ꯅꯪꯉꯣꯟꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯃꯈꯩ ꯅꯪꯅ ꯂꯣꯏꯅ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯨꯒꯗꯕ ꯄꯣꯠ ꯃꯐꯝ ꯑꯗꯣ ꯂꯣꯏꯅ ꯇꯥꯛꯆꯔꯒꯦ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯖꯔꯒꯦ ꯏꯇꯥꯎ ꯅꯪ ꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯆꯣꯏꯉꯥꯡꯒ ꯍꯨꯔꯥꯟꯕꯁꯤꯡꯒ ꯌꯥꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯣꯏꯉꯥꯡꯒ ꯀꯥꯏꯅꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯒꯗꯕ ꯄꯣꯠ ꯅꯨꯃꯤꯠ ꯃꯐꯝ ꯇꯁꯦꯡꯅ ꯆꯣꯏꯉꯥꯡꯗ ꯈꯪꯍꯟꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯦ ꯆꯣꯏꯉꯥꯡ ꯁꯨꯛꯋꯥ ꯋꯥꯗꯅ ꯁꯦꯜ ꯐꯪꯕ ꯂꯦꯞꯇꯦ ꯆꯣꯏꯉꯥꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯅ ꯁꯥꯈ꯭ꯔꯦ ꯌꯦꯡꯕꯗ ꯑꯉꯝ ꯑꯊꯧ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯆꯟꯁꯤꯡꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯍꯟꯈ꯭ꯔꯦ ꯑꯉꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯗꯥꯎ ꯍꯥꯏꯕꯗꯨꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯕꯤꯔꯝꯗꯕ ꯑꯗꯨ ꯆꯣꯏꯉꯥꯡꯕꯨ ꯆꯣꯏꯉꯥꯡ ꯍꯥꯏꯅ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯃꯅꯤꯡ ꯇꯧꯅ ꯍꯨꯔꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯌꯨꯝꯁꯤꯕꯨ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯂꯣ ꯀꯔꯤ ꯇꯥꯟꯅꯕꯒꯤꯗꯕ ꯁꯣꯝꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯆꯣꯏꯉꯥꯡ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯪꯅ ꯇꯥꯟꯅꯗꯧꯔꯤꯕꯁꯤ ꯄꯣꯠ ꯃꯥꯡꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯥꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥꯗꯅ ꯌꯥꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯍꯥꯛ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯕ ꯁꯛꯇꯤꯗꯣ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯤꯈꯨꯜ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯔꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯌꯥꯎꯔꯕꯁꯨ ꯆꯣꯏꯉꯥꯡꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯕ ꯑꯗꯨ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ ꯆꯣꯏꯉꯥꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯤꯔꯛ ꯅꯔꯛꯇ ꯁꯦꯟ ꯄꯤꯔꯕꯁꯨ ꯂꯦꯞꯇꯦ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯄꯣꯊꯥꯕ ꯍꯛꯆꯤꯛ ꯂꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯦ ꯆꯣꯏꯉꯥꯡꯅꯁꯨ ꯍꯨꯔꯥꯟꯕꯁꯤꯡꯅ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯔꯩ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯃꯠꯇ ꯈꯪꯍꯟꯗꯦ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯃꯍꯧꯁꯥ ꯃꯔꯛ ꯃꯔꯛꯇ ꯄꯣꯠ ꯃꯥꯡꯈ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯁꯤꯡꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯐꯪꯉꯤꯕ ꯁꯦꯜ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯣꯔꯦꯟꯗꯤ ꯍꯪꯗꯕ ꯌꯥꯗ꯭ꯔꯦ ꯐꯅ ꯀꯨꯏꯔꯦ ꯀꯅꯥ ꯑꯃꯠꯇꯅ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕꯒꯤ ꯌꯦꯡꯕꯤꯌꯨ ꯂꯥꯛꯄ ꯎꯈꯤꯗꯕ ꯅꯪꯗꯤ ꯆꯠꯊꯣꯛꯇ꯭ꯔꯦ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯋꯥꯈꯣꯡ ꯑꯁꯤ ꯐꯥꯎꯕ ꯃꯉꯥꯏ ꯆꯠꯂꯤꯕ ꯀꯔꯤ ꯀꯥꯏꯔꯕꯒꯦꯅꯦ ꯑꯩꯅ ꯋꯥꯄꯟ ꯃꯈꯣꯡꯗ ꯐꯝꯕ ꯄꯣꯊꯥꯕꯁꯤꯕꯣ ꯄꯣꯠ ꯃꯥꯡꯕ ꯌꯥꯎꯗꯅ ꯄꯣꯠ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯗ꯭ꯔꯣ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤ ꯁꯨꯗꯅ ꯁꯦꯜ ꯂꯦꯞꯇꯅ ꯐꯪꯉꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯉꯛꯄꯨ ꯉꯛꯁꯤꯜꯂꯛꯂꯦꯗ ꯍꯦ ꯑꯄꯪꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯊꯧꯔꯤ ꯑꯃꯠꯇ ꯂꯩꯔꯨꯆꯣ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤꯕꯗꯥꯏ ꯊꯧꯔꯤꯗꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯁꯦꯟ ꯂꯥꯛꯏꯕꯁꯦ ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯕꯒꯦꯅꯦ ꯃꯔꯝ ꯂꯩꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯊꯧꯔꯤ ꯂꯩꯍꯜꯂꯤꯕꯅꯤ ꯊꯧꯔꯤ ꯑꯃꯅ ꯁꯦꯟ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯊꯧꯔꯤ ꯃꯌꯥꯝ ꯂꯩꯔꯨꯒꯦ ꯁꯦꯜ ꯃꯌꯥꯝ ꯂꯥꯛꯅꯕ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯊꯧꯔꯤ ꯑꯃꯈꯛꯅ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯜꯂꯦ ꯊꯧꯔꯤ 10-20 ꯁꯨꯔꯕꯗꯤ ꯁꯦꯜ ꯚꯥꯔꯤꯗ ꯇꯥꯜꯂꯣꯏꯗ꯭ꯔꯣ ꯅꯪꯁꯤꯗꯤ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦꯍꯦ ꯀꯩꯅꯣ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦ ꯍꯥꯏꯔꯤꯕꯣ ꯑꯣ ꯅꯪꯁꯦ ꯆꯨꯝꯅ ꯆꯠꯄꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯕꯤ ꯁꯦꯟꯌꯥꯏ ꯆꯦꯟꯕꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯕꯨ ꯍꯔꯥꯎꯍꯜꯂꯤꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯅꯪ ꯍꯦꯛ ꯂꯧꯕꯗꯒꯤ ꯑꯩꯁꯨ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦ ꯁꯦꯟꯗ ꯄꯪꯂꯥꯛꯇ ꯂꯥꯛꯏ ꯅꯪꯁꯦ ꯄꯪꯗ ꯄꯪꯂꯝꯕ ꯁꯤꯡꯗ ꯁꯤꯡꯂꯝꯂꯕ
와ꯕꯅ ꯑꯉꯛꯄ ꯑꯣꯏꯗꯧꯅꯤ ꯆꯣꯏꯉꯥꯡꯅ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯗ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯈꯩ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕꯣꯏꯗ ꯈꯜꯂꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤ ꯆꯣꯏꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯡ ꯇꯥꯔꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯆꯣꯏꯉꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤ ꯑꯋꯥ ꯑꯅꯥꯒꯤ ꯂꯩꯇꯕꯒꯤ ꯋꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯆꯣꯏꯉꯥꯡꯅ ꯊꯣꯛꯄ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯅ ꯍꯥꯏꯕ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯕꯤꯅꯤ ꯃꯗꯨꯗꯅꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯖꯔꯤꯕ ꯑꯁꯤ ꯉꯁꯤꯗꯤ ꯆꯣꯏꯉꯥꯡ ꯍꯥꯏꯐꯦꯠ ꯃꯌꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯖꯔꯦ ꯆꯍꯤ 2-3 ꯍꯧꯈ꯭ꯔꯦ ꯆꯣꯏꯉꯥꯡꯒ ꯌꯥꯅꯕ ꯍꯨꯔꯥꯟꯕꯁꯤꯡꯁꯨ ꯀꯅꯥꯃꯠꯇꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯅꯁꯨ ꯈꯟꯅꯩ ꯆꯣꯏꯉꯥꯡꯒ ꯂꯣꯏꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯆꯔꯦ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯄꯨꯀꯩꯗꯒꯤ ꯁꯅꯥ ꯃꯈꯩ ꯃꯥꯡꯈ꯭ꯔꯦ ꯁꯅꯥ ꯃꯥꯡꯕꯒꯤ ꯅꯨꯃꯤꯠ 2 ꯁꯨꯕꯗ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯅꯤ ꯃꯍꯥꯔꯥꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯅꯥ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯨꯄꯥꯒꯤ ꯑꯣꯏꯕ ꯂꯤꯛꯀꯣꯟ ꯃꯉꯥꯏꯔꯦ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯁꯅꯥ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯟꯅꯔꯦ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯁꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯦ ꯅꯤꯡꯊꯧꯅꯁꯨ ꯋꯥꯁꯤ ꯈꯪꯈ꯭ꯔꯦ ꯀꯔꯝꯅ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯀꯥꯗ ꯆꯪꯗꯨꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯈꯟꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯁꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯂꯛꯄꯅ ꯅꯅꯥꯏ ꯑꯩꯅ ꯅꯆꯥꯅꯨꯄꯤꯒꯤ ꯌꯥꯅꯅꯕ ꯁꯅꯥ ꯑꯃ ꯄꯤꯕꯤꯒꯦ ꯇꯧꯔꯨꯕꯅꯤ ꯁꯣ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯄꯨꯝꯍꯥꯡ ꯍꯥꯡꯂꯝꯕꯗꯨ ꯎꯕꯗ ꯑꯩ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯁꯣꯒꯤ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯃꯐꯝ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯡꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯁꯣ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯥꯡꯕꯅꯤ ꯉꯥꯏꯈꯣ ꯅꯪ ꯅꯁꯥꯗ ꯂꯣꯏꯅꯔꯤꯕ ꯁꯨꯗꯨꯝ ꯁꯣꯖꯩ ꯑꯗꯣ ꯑꯃꯠꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯃꯛꯂ ꯅꯅꯥꯏꯅ ꯁꯣꯖꯩ ꯑꯃꯃꯝꯇꯅꯤ ꯁꯕꯨꯟ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯖꯔꯤꯕꯁꯤ ꯁꯣꯖꯩ ꯑꯃꯃꯝꯗꯤ ꯄꯨꯟꯅ ꯎꯄꯨ ꯑꯃꯗ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯁꯣꯖꯩ ꯆꯕꯨꯟ ꯑꯗꯣ ꯃꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡ ꯃꯗꯨꯗ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯈꯨꯗꯛꯇ ꯁꯣ ꯆꯕꯨꯟ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ ꯃꯍꯥꯔꯥꯅꯤꯅ ꯁꯣ ꯆꯕꯨꯟ ꯑꯗꯨ ꯃꯐꯝ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ ꯏꯅꯤꯡꯊꯧ ꯁꯣ ꯆꯕꯨꯟꯗꯨ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤ ꯐꯔꯦ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨ ꯑꯗꯨꯒꯤ ꯁꯣꯗꯣ ꯈꯟꯗꯣꯛ ꯌꯦꯡꯁꯤ ꯍꯩꯁ ꯎꯄꯨꯁꯤꯒꯤ ꯁꯣꯗꯨꯗꯤ ꯌꯥꯎꯕ ꯎꯗꯦ ꯃꯨꯟꯅ ꯌꯦꯡꯉꯣ ꯀꯗꯥꯏ ꯅꯪꯒꯤ ꯁꯣ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯁꯤꯅꯤ ꯎꯄꯨꯒꯤ ꯁꯣꯗꯤ ꯁꯣ ꯃꯔꯛꯁꯤꯗ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔꯦ ꯀꯅꯥꯁꯨ ꯀꯥꯁꯤꯗ ꯆꯪꯕꯁꯨ ꯅꯠꯇꯦ ꯁꯣꯁꯨ ꯅꯪꯅ ꯄꯥꯏꯔꯤꯕꯅꯤ ꯅꯪ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯁꯣ ꯍꯥꯡꯕꯁꯨ ꯂꯩꯇꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯅꯤꯡꯁꯤꯡꯉꯨ ꯅꯪꯅ ꯍꯥꯡꯕ ꯅꯠꯇꯅ ꯅꯆꯥꯁꯤꯡꯗ ꯁꯣ ꯄꯤꯔꯒ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯃꯍꯥꯔꯥꯅꯤ ꯌꯥꯎꯈꯤꯗꯦ ꯃꯗꯨꯃ ꯁꯨꯛꯌꯥꯎ ꯌꯥꯎꯈꯤꯗꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯉꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯕ ꯐꯔꯦ ꯅꯤꯡꯊꯧ ꯂꯟꯒꯩꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯉꯝꯕ ꯃꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯀꯅꯥꯅ ꯀꯔꯝꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨꯒꯤ ꯁꯣ ꯆꯕꯨꯟ ꯀꯔꯝꯅ ꯊꯝꯐꯝ ꯈꯪꯒꯅꯤ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯒꯅꯤ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯔꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯁꯣꯖꯩ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯈꯨꯗꯛ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯃꯈꯛ ꯐꯝꯂꯝꯃꯤ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯤꯟ ꯑꯄꯤꯛꯄꯗꯒꯤ ꯑꯆꯧꯕ ꯐꯥꯎꯕꯗ ꯑꯩꯅ ꯈꯪꯍꯜꯂꯤꯕ ꯑꯁꯤꯅꯤ
ꯑꯩꯒꯤ ꯁꯅꯥꯒꯤ ꯄꯨꯀꯩꯗꯒꯤ ꯁꯅꯥ ꯂꯧꯊꯣꯛꯄ ꯃꯤ ꯑꯗꯨ ꯃꯍꯥꯛ ꯊꯣꯔꯛꯂꯔꯣꯏ꯫ ꯍꯪꯂꯨꯕꯗ ꯀꯅꯥꯃꯠꯇꯅ ꯑꯩꯅ ꯂꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯐꯝ ꯊꯣꯛꯇꯦ꯫ ꯁꯅꯥ ꯁꯕꯨꯟ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯂꯦꯗꯅ꯫ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯍꯨꯔꯥꯟꯕ ꯐꯥꯕ ꯇꯥꯔꯦ꯫ ꯁꯅꯥ ꯑꯗꯨꯛ ꯌꯥꯝꯕ ꯃꯥꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗꯕ ꯑꯩꯍꯥꯛ ꯅꯠꯇꯦ꯫ ꯃꯕꯨꯛ ꯁꯦꯡꯗꯕ ꯏꯅꯥ ꯏꯁꯦꯟ ꯁꯣꯏꯗꯅ ꯌꯥꯎꯔꯦ ꯃꯐꯝ ꯑꯁꯤꯗ꯫ ꯇꯤꯜꯂꯤꯕ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯂꯧꯖꯗꯦ, ꯅꯣꯡꯃꯇꯁꯨ ꯆꯪꯂꯨꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯀꯌꯥꯁꯤꯡꯁꯨ ꯂꯧꯗꯦ, ꯎꯗꯦ, ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯉꯛꯇꯕ ꯌꯥꯎꯗ꯭ꯔꯦ꯫ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕ, ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯋꯥꯔꯤꯅ ꯑꯃꯅ ꯑꯃꯗ ꯄꯪꯍꯪꯗ ꯍꯪꯅꯩ꯫ ꯑꯈꯪ ꯑꯍꯩꯅ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯦ, ꯃꯁꯤꯅꯤ ꯉꯥꯡꯅꯔꯤꯕ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯐꯥꯎꯕ ꯌꯦꯡꯕ ꯍꯩꯕ ꯃꯤꯑꯣꯏ ꯊꯤꯗꯨꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯁꯅꯥꯒꯤ ꯂꯤꯈꯨꯟ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯑꯔꯩꯕꯈꯩ ꯇꯛꯅ ꯍꯨꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯁꯤꯠꯅ ꯈꯪꯅꯗꯕ ꯌꯥꯎꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯅꯥ ꯑꯗꯨ ꯃꯥꯡꯈꯤꯕꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯑꯔꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯌꯥꯗ ꯂꯥꯛꯆꯅ ꯍꯨꯕꯅꯣ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯌꯦꯡꯍꯟꯕ ꯌꯥꯕ ꯑꯈꯪ ꯑꯍꯩ ꯁꯨꯔꯦ꯫ ꯅꯤꯡꯊꯧꯅꯗꯤ ꯈꯜꯂꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤ ꯅꯠꯇꯅꯗꯤ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯥꯏꯅ꯫ ꯅꯤꯡꯊꯧꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯌꯦꯡꯕ ꯍꯩꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯤꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯦꯡꯗꯣꯡ ꯈꯨꯟꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯀꯥꯡꯕꯨ ꯈꯔꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣꯅꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯨꯔꯥꯟꯕ ꯉꯝꯂꯤꯕ ꯑꯁꯤꯕꯨ? ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯊꯣꯉꯥꯛꯄꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯛꯎꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯦꯡꯗꯣꯡ ꯈꯨꯜꯗ ꯂꯥꯛꯂꯗꯨꯅ ꯍꯪꯂꯔꯕ ꯀꯥꯟ ꯑꯗꯨ ꯈꯛꯇꯗ ꯃꯤ ꯑꯃꯅ ꯃꯔꯥꯏꯅ ꯍꯥꯏꯖꯔꯛꯈꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯛꯎꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎꯁꯤꯡ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯥꯎꯁꯤꯡ ꯆꯣꯏꯉꯥꯡꯗ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯂꯥꯛꯑꯣ, ꯆꯣꯏꯉꯥꯡꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯄꯤꯔꯨꯁꯤ꯫ ꯃꯗꯨꯗ ꯆꯣꯏꯉꯥꯡꯅ ꯍꯥꯏ, ꯏꯇꯥꯎꯁꯥ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯪꯂꯛꯄ ꯌꯥꯎꯔꯕꯁꯨ, ꯃꯤꯅ ꯇꯥꯛꯁꯤꯜꯂꯛꯂꯕꯁꯨ, ꯃꯥꯗꯤ ꯃꯍꯧꯁꯥ ꯌꯦꯡꯕ ꯈꯣꯠꯄ ꯍꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯗꯅ ꯍꯥꯏꯈꯣꯀꯣ ꯏꯇꯥꯎ꯫ ꯃꯗꯨꯗ ꯇꯥꯛꯊꯣꯔꯛꯑꯕꯗꯤ ꯁꯣꯏꯔꯦꯍꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯩꯕꯨ ꯅꯝꯗꯅ ꯀꯣꯅꯨꯡꯗ ꯑꯩꯕꯨ ꯄꯨꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯅꯅꯕ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯀꯗꯥꯏꯗ ꯆꯦꯜꯂꯒ ꯂꯣꯠꯀꯅꯤ? ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯒꯦ꯫ ꯌꯨꯝ ꯍꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕꯁꯨ ꯅꯨꯄꯤꯗ, ꯏꯆꯥꯗ, ꯏꯃꯥ ꯄꯥꯕꯗ ꯂꯝ ꯂꯥꯞꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯅ ꯈꯨꯝꯍꯜꯂꯒꯦ꯫ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯣꯏꯉꯥꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯅ ꯂꯩꯔꯦ꯫ ꯃꯃꯥ ꯃꯄꯥꯗꯁꯨ ꯃꯨꯟꯅ ꯁꯤꯟꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯆꯠꯄ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯍꯜꯂꯦ꯫ ꯈꯣꯡꯍꯥꯝ ꯈꯨꯠ ꯍꯥꯝꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄ ꯀꯥꯟꯗ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ? ꯑꯩ ꯇꯨꯝꯗ꯭ꯔꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯃꯨꯡ ꯆꯪꯕꯒ ꯍꯦꯛꯇ ꯇꯨꯝꯕꯗꯨꯗ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏꯅꯤ꯫ ꯃꯤꯠꯇꯤ ꯎꯏꯁꯤꯟꯕ, ꯇꯨꯝꯗꯤ ꯇꯨꯝꯗꯅ꯫ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯪ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯋꯥꯄꯟ ꯃꯈꯣꯡꯗꯁꯨ ꯊꯣꯛꯇꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ?
ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ. ꯑꯩ ꯇꯨꯝꯕ ꯌꯥꯗꯦ. ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯦ. ꯇꯨꯝꯃꯣ ꯆꯠꯂꯣ. ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯛꯀꯅꯨꯀꯣ. ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ? ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ? ꯍꯧꯖꯤꯛ ꯐꯅ ꯊꯦꯡꯂꯕ ꯑꯁꯤꯕꯨ ꯀꯅꯥ ꯇꯥꯅꯤ ꯍꯥꯏꯔꯤꯅꯣ? ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯥꯛꯂꯕꯗꯤ ꯑꯩ ꯂꯣꯏꯔꯦ ꯅꯨꯄꯤ. ꯀꯔꯤꯅꯣ? ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯃꯥꯡꯂꯒ ꯅꯪꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ. ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯁꯅꯥ ꯃꯥꯡꯕꯗ ꯌꯦꯡꯕ ꯍꯩꯕ ꯑꯈꯪ ꯑꯍꯩ ꯊꯤꯔꯤꯕꯅꯤ ꯍꯧꯖꯤꯛ. ꯑꯗꯨꯅ ꯑꯩ ꯂꯣꯠꯇꯕ ꯌꯥꯗꯕꯅꯤ. ꯄꯣꯠ ꯃꯥꯡꯕ ꯌꯦꯡꯕ ꯍꯩ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯕꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯂꯣꯠꯇꯣꯏꯕ? ꯃꯗꯨ ꯌꯦꯡꯕꯒꯤ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯐꯪꯗꯣꯏꯗꯨꯗꯤ. ꯅꯪꯕꯨ ꯉꯥꯎꯕ ꯍꯧꯔꯕꯣ? ꯑꯩ ꯁꯦꯟ ꯄꯥꯝꯗ꯭ꯔꯦ. ꯅꯪꯕꯨ ꯁꯦꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯁꯦꯟꯗꯨꯅ ꯏꯖꯠ ꯀꯟꯕ ꯌꯥꯕ ꯅꯠꯇꯦ. ꯁꯦꯟ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤꯅꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯖꯅꯤꯀꯣ ꯅꯪ. ꯅꯪꯕꯨ ꯋꯥꯄꯟ ꯃꯈꯣꯡꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕ꯭ꯔꯣ? ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ. ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ? ꯁꯦꯡꯅ ꯍꯥꯏꯌꯣ. ꯅꯨꯄꯤ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ. ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯊꯦꯡꯉꯦ. ꯑꯩ ꯅꯪꯅ ꯍꯦꯛ ꯇꯨꯝꯗ꯭ꯔꯤꯕ ꯃꯈꯩ ꯇꯨꯝꯈꯤꯔꯣꯏ. ꯑꯩ ꯅꯪꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯔꯛꯂꯦ. ꯇꯨꯝꯂꯁꯤ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯧꯒꯠꯄ ꯉꯝꯖꯔꯣꯏꯀꯣ. ꯀꯣꯛ ꯉꯥꯎꯖꯅꯤ ꯅꯪ. ꯅꯍꯥꯟꯒꯤ ꯊꯧꯔꯤꯗꯣ ꯀꯗꯥꯏꯗ ꯊꯝꯃꯦ? ꯑꯩ ꯆꯤꯡꯅꯔꯛꯏꯀꯣ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯇꯨꯝꯈ꯭ꯔꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦ. ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯧꯔꯤ ꯊꯝꯐꯝꯗ ꯊꯧꯔꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ. ꯊꯧꯔꯤꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ. ꯊꯧꯔꯤꯗꯨ ꯅꯨꯄꯤꯗꯨꯅ ꯆꯣꯏꯉꯥꯡ ꯈꯪꯗꯅꯕ ꯃꯆꯤ ꯑꯃꯗ ꯂꯣꯠꯁꯤꯜꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯌꯦꯡꯕ ꯈꯣꯠꯄꯁꯨ ꯇꯧꯗꯦ. ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯤꯞꯂꯔꯦ. ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕꯗꯣ ꯆꯤꯡꯅꯔꯨꯅꯨ. ꯃꯤꯅ ꯍꯪꯕ ꯈꯣꯠꯄ ꯇꯧꯔꯛꯂꯒꯗ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯦ. ꯃꯁꯤꯗ ꯈꯨꯝ. ꯅꯨꯄꯥ ꯅꯪꯕꯨ ꯑꯩ ꯚꯥꯞ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯦ. ꯋꯥ 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 ꯂꯥꯎꯅꯔꯦ. ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯊꯤꯗꯨꯅ ꯁꯅꯥ ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏ. ꯁꯣꯏꯗꯅ ꯅꯪꯕꯨ ꯊꯤꯔꯛꯂꯅꯤ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯩ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯅꯤ ꯑꯩꯅ ꯂꯣꯠꯄ ꯍꯣꯠꯅꯔꯤꯕꯁꯤ. ꯊꯤꯔꯛꯁꯅꯨ ꯀꯩꯗꯧꯒꯦ? ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯃꯅꯥ ꯃꯊꯨꯝ ꯁꯦꯜ ꯌꯥꯝꯅ ꯐꯪꯗꯣꯏꯅꯤ. ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯅꯤꯡꯗꯦ. ꯀꯔꯤꯅꯣ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕꯣ? ꯅꯤꯡꯊꯧꯒꯤ ꯑꯁꯤꯃꯇꯪ ꯆꯨꯝꯅ ꯌꯦꯡꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯠꯇꯅ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯅ ꯂꯩꯔꯗꯧꯅꯤ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯅꯨꯄꯤ. ꯑꯩ ꯏꯁꯥꯗ ꯌꯥꯎꯔꯝꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ. ꯑꯗꯨꯅꯔ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯃꯥꯡꯕꯒꯤ ꯌꯦꯡꯕꯤꯌꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯁꯦ? ꯃꯥꯅꯤ. ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯅꯅꯤ ꯂꯥꯛꯇ꯭ꯔꯤꯁꯦ. ꯑꯗꯨꯒ ꯅꯪꯅ ꯃꯔꯛ ꯃꯔꯛꯇ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯄꯤꯁꯤꯜꯂꯛꯏꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ? ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯌꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯗꯅꯤꯅꯦꯍꯦ ꯑꯩꯅ ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦ ꯍꯥꯏꯔꯤꯗꯣ. ꯈꯪꯗꯦꯗ ꯅꯪꯁꯦ. ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯒ ꯕꯨꯙꯤ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯩꯗꯤꯅꯦ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯜꯅꯤ ꯍꯦꯛ ꯍꯥꯏꯔꯕ ꯑꯁꯦꯡꯕ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯅꯤ. ꯅꯨꯄꯤ ꯅꯪ ꯚꯥꯞ ꯇꯥꯗꯦꯕꯣ. ꯑꯩꯕꯨ ꯆꯪꯁꯤ ꯍꯦꯛ ꯁꯦꯟꯗꯧꯔꯤ ꯅꯪꯅ. ꯅꯪꯅ ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯂꯩꯇꯦ ꯂꯥꯞꯅ ꯆꯠꯈꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯅꯪꯅ ꯍꯥꯏꯗꯥꯏꯅꯦ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯇꯧꯕ ꯐꯠꯇꯦ, ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯗꯦ ꯍꯥꯏꯗꯅ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯑꯩꯅ ꯇꯥꯏꯗꯨꯁꯨ ꯑꯆꯨꯝꯕꯅꯤ. ꯈꯔ ꯃꯔꯤꯡ ꯃꯔꯥꯡꯕꯒꯤ ꯋꯥꯅꯤ. ꯃꯔꯤꯡ ꯃꯔꯥꯡꯕ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯂꯥꯜꯂꯒꯅ ꯆꯨꯝꯂꯥꯟ ꯂꯥꯟꯕ, ꯆꯨꯝꯂꯒꯅ ꯑꯃꯨꯛ ꯂꯥꯟꯆꯨꯝ ꯆꯨꯝꯕ ꯍꯥꯏꯕꯅꯤ. ꯆꯨꯝꯂꯥꯟꯒ ꯂꯥꯟꯆꯨꯝꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯅꯣ? ꯑꯅꯤꯃꯛ ꯆꯨꯝꯁꯨ ꯆꯨꯝꯃꯤ, ꯂꯥꯟꯁꯨ ꯂꯥꯜꯂꯤ. ꯑꯗꯨꯅ ꯂꯥꯟꯁꯨ ꯂꯥꯜꯂꯤ, ꯆꯨꯝꯁꯨ ꯆꯨꯝꯃꯤ. ꯆꯨꯝꯃꯤꯗ. ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯃꯤꯅ ꯆꯣꯏꯉꯥꯡ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯧꯅꯔꯤꯕꯁꯦ. ꯑꯗꯨꯗꯒꯤ ꯑꯃꯅ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯐꯔꯦ, ꯑꯩ ꯉꯥꯎꯔꯛꯀꯗꯧꯔꯦ. ꯇꯨꯝꯅꯕ ꯇꯧꯔꯒꯦ. ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯆꯣꯏꯉꯥꯡ ꯃꯇꯩ ꯃꯅꯥꯎ ꯃꯔꯩ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯅꯤꯃꯛ ꯇꯨꯝꯊꯅꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯃꯊꯪ
ꯍꯪꯕ ꯂꯥꯛꯄꯗꯒꯤ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯗ ꯆꯞ ꯆꯥꯅ ꯊꯨꯡꯂꯔꯦ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯪꯂꯨꯕꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯣꯏꯉꯥꯡꯗꯤ ꯂꯥꯞꯅ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯪꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯪꯍꯧꯗꯦ ꯃꯁꯤ ꯉꯥꯛꯇꯅꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ Ibema, ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯔꯤ ꯈꯨꯜꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯝꯕꯒ ꯇꯥꯕ꯭ꯔꯣ ꯃꯍꯥꯛꯀꯤ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤ ꯑꯁꯤ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯂ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯤꯡꯊꯧꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯁꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯝꯕ ꯁꯅꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯈꯪ ꯑꯍꯩ ꯄꯨꯝꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯜꯂꯦ ꯑꯈꯪ ꯑꯍꯩ ꯑꯃꯠꯇꯅ ꯈꯪꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯄꯣꯠ ꯃꯥꯡꯕ ꯈꯣꯠꯄ ꯌꯦꯡꯗꯕ ꯀꯨꯏꯔꯕꯅꯤ ꯌꯦꯡꯕꯤꯌꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯗꯤ ꯍꯟꯗꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯄꯣꯠ ꯃꯥꯡꯕ ꯑꯁꯦ ꯃꯁꯤꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯅꯥ ꯃꯊꯨꯝ ꯐꯅ ꯆꯥꯎꯅ ꯀꯠꯀꯅꯤꯗꯅ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯔꯤꯕꯅꯤ ꯑꯈꯪ ꯑꯍꯩ ꯌꯦꯡꯕ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯆꯠꯊꯣꯛꯄꯕꯨꯗꯤ ꯆꯠꯊꯣꯛꯈꯤ ꯃꯐꯝ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯥꯎ ꯄꯤꯔꯗꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯊꯪ ꯆꯠꯃꯤꯟꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯅꯔꯒ ꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯑꯃꯨꯛꯇꯪ ꯀꯣꯛꯍꯟꯁꯤ ꯏꯕꯦꯝꯃ ꯅꯤꯡꯊꯧ ꯑꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ ꯉꯁꯤꯇꯅꯤ ꯑꯊꯨꯕꯗ ꯂꯥꯛꯄꯤꯌꯨ ꯑꯩ ꯃꯥꯕꯨ ꯀꯣꯏꯍꯪ ꯍꯪꯂꯒ ꯀꯧꯖꯒꯦ ꯏꯕꯦꯝꯃꯅ ꯌꯥꯅꯅꯕ ꯁꯤꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯣꯏꯗꯧꯔꯦ ꯂꯩꯄꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯈꯣꯏꯖꯪꯗ꯭ꯔꯦ ꯄꯣꯠ ꯃꯥꯡꯕ ꯌꯦꯡꯕ ꯌꯦꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯒ ꯎꯅꯔꯒ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯉꯁꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯃꯍꯥꯛꯀ ꯎꯅꯍꯜꯂꯣ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯆꯠꯈ꯭ꯔꯦ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯆꯣꯏꯉꯥꯡꯅ ꯍꯪꯉꯤ ꯅꯨꯄꯤ ꯅꯪ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯊꯦꯡꯅꯔꯛꯑꯦ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯅ ꯆꯠꯊꯣꯛꯈꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗꯦ ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯑꯦ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯕꯅꯤ ꯅꯪꯅ ꯈꯨꯝꯂꯝꯕꯗꯣ ꯐꯔꯕꯅꯤ ꯅꯤꯡꯊꯧꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯁꯣꯛꯂꯦ ꯑꯈꯪ ꯑꯍꯩ ꯊꯤꯕꯗ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟ ꯊꯨꯡꯂꯦ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯥꯛꯄꯤꯌꯨ ꯑꯩ ꯀꯣꯏꯍꯪ ꯍꯪꯂꯒ ꯎꯅꯅꯕ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯈꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕ ꯃꯐꯝꯗꯣ ꯇꯪ ꯇꯥꯕ ꯈꯪꯗꯦ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯕ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯥꯛꯎ ꯍꯥꯏꯈꯤꯕ ꯅꯪ ꯑꯣꯏꯅ ꯌꯦꯡꯉꯨꯔꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯒꯤ ꯁꯛꯇꯤ ꯂꯩꯇꯦ ꯏꯆꯝ ꯆꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯊꯕꯛꯅꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯈꯪꯁꯨ ꯈꯪꯗꯅ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯆꯩꯗꯨꯝ ꯆꯥꯗꯅ ꯇꯣꯛꯀꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯪ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯌꯥꯅꯕ ꯇꯧꯍꯜꯂꯨ ꯍꯥꯏꯗꯅ ꯅꯨꯄꯥ ꯁꯦꯜ ꯈꯔ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯁꯅꯥꯗꯨ ꯑꯗꯨꯗ ꯂꯩ ꯃꯥꯅ ꯂꯧꯕꯅꯤ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯗꯨꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯁ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯆꯣꯏꯉꯥꯡ ꯉꯥꯡꯕꯤꯗꯣ ꯑꯉꯥꯡꯗ ꯉꯥꯡꯁꯜꯂꯨ ꯆꯨꯝꯕ ꯆꯨꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯇ ꯂꯩꯔꯦ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨꯁꯨ ꯆꯩ ꯆꯥꯔꯒ ꯍꯜꯂꯛꯂꯝꯒꯗ꯭ꯔꯣ ꯅꯤꯡꯊꯧꯕꯨ ꯑꯉꯥꯎꯕ ꯃꯤꯔꯣ ꯀꯔꯤꯁꯨ ꯈꯪ ꯍꯩꯕ ꯅꯠꯇꯕ ꯑꯩꯕꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯁꯤꯟꯗꯨꯅ ꯌꯥꯝꯅ ꯍꯩꯕ ꯑꯐꯥꯎꯕ ꯃꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯤꯗꯣ ꯑꯗꯨ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯍꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ ꯅꯍꯥꯟ ꯃꯈꯩ ꯄꯣꯠ ꯃꯥꯡꯈꯤꯕꯒꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗꯣ
ꯂꯣꯏꯅ ꯆꯨꯝꯃꯤꯗꯨꯗꯤ ꯑꯁ ꯅꯨꯄꯤ ꯅꯪꯁꯤ ꯄꯛꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯌꯦꯡꯕꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁꯤꯃꯗꯤ ꯌꯦꯡꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯌꯥꯗꯕꯗ ꯑꯩꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯣꯛꯁꯤꯖꯈꯤꯅꯤ ꯇꯥꯅꯤꯡꯗꯦ ꯅꯪ ꯁꯤꯕ ꯂꯥꯏꯔꯤ ꯑꯩ ꯑꯣꯏꯅ ꯍꯥꯟꯅ ꯁꯤꯖꯈꯤꯅꯤꯀꯣ ꯑꯩꯅꯦ ꯅꯨꯄꯥ ꯅꯍꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯄꯥꯝꯖꯗꯦ ꯃꯤ ꯑꯇꯩ ꯑꯇꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯍꯦꯛ ꯅꯨꯄꯤꯃꯛꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯉꯨ ꯅꯨꯄꯥ ꯅꯪ ꯅꯤꯡꯉꯝꯖꯍꯧꯔꯣꯏ ꯑꯩꯅ ꯍꯩꯅꯗꯕ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯛꯂꯤꯅꯤ ꯀꯞꯀꯅꯨ ꯋꯥꯅꯤ ꯅꯪꯕꯣ ꯑꯩꯁꯨ ꯀꯞꯅꯤꯡꯂꯛꯑꯦꯃꯤ ꯅꯪꯕꯣ ꯌꯦꯡꯉꯨ ꯑꯩ ꯀꯞꯀꯦ ꯇꯧꯔꯛꯏꯁꯦ ꯑꯝꯇ ꯌꯦꯡꯉꯨꯃꯤ ꯅꯪꯕꯣ ꯍꯦ ꯑꯩꯒꯤ ꯃꯤꯠꯇ ꯄꯤꯔꯥ ꯆꯦꯜꯂꯤꯁꯤ ꯎꯕ꯭ꯔꯥ ꯍꯧꯖꯤꯛꯅ ꯄꯤꯔꯥ ꯆꯦꯟꯕꯗꯅꯤ ꯍꯌꯦꯡꯗꯤ ꯅꯥꯄꯤꯗꯣ ꯅꯣꯡꯆꯨ ꯑꯀꯟꯕꯒꯨꯝ ꯆꯨꯊꯍꯟꯒꯦ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯂꯥꯛꯂꯁꯅꯨ ꯑꯩ ꯌꯥꯔꯦ ꯍꯣꯏꯗ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯁꯅꯤ ꯑꯗꯣ ꯅꯪ ꯁꯤꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯇꯧꯍꯩꯗꯦ ꯅꯨꯄꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯍꯥꯏꯅ ꯂꯩꯍꯧꯗꯣꯏꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯃꯥꯡꯖꯗꯧꯔꯤꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗꯅꯤ ꯃꯅꯥꯏ ꯑꯅꯤ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯗ ꯉꯟꯇꯥꯅ ꯊꯨꯡꯂꯔꯦ ꯃꯤ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯐꯤꯗꯥ ꯅꯤꯡꯊꯤꯅ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯣꯖꯥ ꯁꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕꯗꯤ ꯏ ꯄꯥꯎ ꯐꯥꯎꯅꯕꯤꯔꯕ꯭ꯔꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯖꯗꯨꯅ ꯁꯣꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯃꯁꯥꯕꯨ ꯌꯨꯝꯗ ꯂꯩꯕꯤꯔꯕ꯭ꯔꯥ ꯑꯍꯣꯏ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯣ ꯃꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣ ꯆꯣꯏꯉꯥꯡ ꯃꯁꯥꯅ ꯈꯪꯅ ꯊꯣꯔꯛꯑꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯩꯕꯨ ꯊꯤꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩ ꯑꯊꯥꯞꯄꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯆꯠꯂꯨꯕꯅꯤ ꯑꯩꯁꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯧꯖꯔꯛꯀꯦ ꯑꯣꯖꯥꯕꯨ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦꯗꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯕꯤꯔꯛꯏ ꯑꯩꯁꯨ ꯇꯥꯕꯕꯨꯗꯤ ꯍꯥꯟꯅ ꯇꯥꯖꯔꯦ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯐꯪꯅꯕ ꯑꯩꯕꯨ ꯊꯤꯔꯛꯄꯅꯤ ꯑꯩꯁꯨ ꯈꯪꯂꯦ ꯑꯗꯨꯗ ꯑꯦ ꯍꯟꯗꯛꯁꯦ ꯁꯪꯅꯤ ꯁꯪꯗꯦ ꯍꯥꯏꯗꯨꯅ ꯁꯣꯟꯕꯤꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯑꯗꯣꯝꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯤ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯣꯖꯥꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯤꯅꯤ ꯇꯥꯛꯄꯤꯔꯛꯏꯗꯣ ꯑꯗꯨꯗ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯌꯦꯡꯕꯁꯤ ꯌꯦꯡꯂꯔꯣꯏ ꯈꯟꯗꯨꯅ ꯇꯣꯛꯄꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯕ ꯁꯛꯇꯤꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤ ꯑꯍꯣꯏ ꯑꯣꯖꯥ ꯌꯦꯡꯕ ꯌꯦꯡꯗꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ ꯀꯣꯅꯨꯡꯗꯗꯤ ꯌꯧꯕꯤꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯕꯁꯤꯁꯨ ꯍꯤꯛꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯂꯩꯕꯤꯔꯝꯂꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯗ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯎꯅꯔꯒꯅꯤꯗꯅ ꯇꯝꯂꯨꯕꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯐꯅꯤꯌꯦ ꯅꯪ ꯅꯇꯣꯝꯇ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯣꯏ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯂꯩꯅꯕꯅꯦ ꯅꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯂꯨꯔꯁꯤ ꯃꯥꯅꯦ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯆꯔꯦ ꯑꯣꯖꯥꯒꯤ ꯃꯥꯡꯒꯣꯟ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯗꯤ ꯀꯞꯅꯤꯡꯉꯦꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯊꯋꯥꯏ ꯌꯥꯎꯕꯅꯤꯀꯣ ꯀꯔꯤꯅꯣ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯕꯕꯨ ꯃꯤ ꯀꯅꯥꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯕ ꯐꯪꯕ ꯅꯠꯇꯦ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯇꯍꯥꯟ ꯆꯥꯔꯒꯅ ꯁꯦꯜ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ ꯅꯪꯒꯤ ꯄꯦꯟꯅꯕ ꯇꯧꯕꯗ ꯑꯩꯕꯨꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯤ ꯂꯥꯏꯔꯗꯅ ꯀꯩꯁꯨꯝꯁꯪꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯆꯣꯏꯉꯥꯡ ꯐꯤꯔꯣꯜ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒ ꯆꯣꯏꯉꯥꯡꯒ ꯄꯨꯟꯅ ꯆꯠꯈꯤꯕ ꯎꯍꯧꯕꯁꯤꯡꯅ
asum na ngang ni. Sana mangbagi yanghannabagidamak choingang kunungda manay singa luina na chatkre. Choingang bu chatkhabadi soidana phanglani. Choingang dagi hen haibaso kana sulaite. Kana gi akhang ahi surabani yengba yaba yenglabani. Kana na so sana gi likhun takpa ngamdrabani. Choingang puduna chatkre haiba pausina sana kunung manung yaukre. Mayam harawnare. Choingang haiba nupa adu laklabadi ining thaugi amadi Maharani gi nungaitaba pumba koklani. Aduna huran basing adusu kanano haiba soidana masak maming irai laina khangba ngamlagani. Choingang gi manai ani duga numidang athengbada konung yaure. Ningthaugi yathang matung inna Choingang bu ningthina seba tahondana yamna thagolon bebar tawduna oklam. Ising aruba asengba phiron puthokdana lam lapna lakpagi irujamai thal. Ningthau manai singna tawba bebar aduda Choingang di harauba nungaibadi lairadana masado humang anappi kakre. Hek iru mai thaba loibaga sana thaknaba haira amuk taiba hainingai leite. Manakta mi atai atai changande. Kari chagani thakani. Haba yaba sana thaknaba kaya Choingang gi manakta pairaga tham. Numidang gi matamni. Choingang gi chak enjang mathen lukoi ayo bida hauna pongning pen pijanaba sem sakre. Mayam pumlang langna duna sem sanariba du ubada Choingang mihul chong bada loire. Kari su khangdaba aibo aphawba akhangba pot mangba yengba haibani haina ningthau manai makna kauduna laklaga aina tawgadaba sibu karina. Lona matam khara leiduna leiraga nathainaba honabasu ai nupi sina awaba hetta halida. Aibu thajaduna ningthau Maharani ani na tawriba seba. Ai ahinga tumina chelawna phagadra. Loiredana Choingang gi punsi ningthau kunung asidagi ai karamna na thoktuna sendoriba. Ai loire ko. Choingang gi matawdada kanagumana kupna yengludrabaso haiphet yengbada adum khangani. Masadu thakatpa chaning tadaba wakhalna laghatlaba maithongni haiba. Somda kunungda leiba huranba ani dudi Choingang lakle tabada mihun chenga chingumnare. Haibadi soidana magi ahaiba putoktana sana kaida lei kanana huranmano haiba magi mamitta uraktana ningthauda phongdoklaklani kari tawgani wabana loi. Huranba ani duna sor phawa ningthina honba ngamdre. Mamaido imak maksina anabagi sakhamda yen anaba male. Numidangda Choingang gi sananaba sem saba loiduna. Ningthau amasung Maharani punna pareng amada phamduna chak chaminare. Sure mathel gi makhal ngauba tawba athongba ametpa konaba machan sure. Choingang na mapunsigi amukta sadriba ensang mathel mayam ado pakhatpana chafam khangdana mabuk ado ithan thangatkre. Choingang na harauna koijang na sawa thakpa tawdaba aduda ningthau Maharani nungaitana haiphet yengi. Haba yabidrabra. Mathel lukoi singasi ozana thawaina taba watpa mal. Hayingdi anouba ensang mathel among langjaki. Iningthau yamna hawba ngaktani. Aigi hainabini. Mina yengbada kayadi nungaitabani ningthau. Hawktana saba sumalamgani. Yamna phajana sem sakraba mathel ngaktanida. Iningthau ai tapna lokhatchage. Hangoiba hainadaba yawbagum ozagi matawse aikhoisu kaya nungaizade. Karisu khambirano Ima Maharani. Masi aigi mahoksadagi adumak hainarakpani. Asuk hawba mathen sibo nanai aina punsida chaba thakpa phangdribani. Choingang ado wakhalna kahattuna hu chabaga chap manakre. Yochinba yadre. Haraukte yamna pukning wakhal nungaina
ꯆꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯛ ꯍꯥꯎꯈ꯭ꯔꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨ ꯌꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯄꯥꯅꯥ ꯁꯦꯝꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯇꯨꯝꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯆꯣꯏꯉꯥꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯆꯣꯏꯉꯥꯡꯒ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯒꯦ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯗꯤ ꯂꯨꯝꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯛ ꯆꯥꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯟꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯁꯨ ꯐꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯆꯣꯏꯉꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯑꯣꯖꯥꯗꯤ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯁꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯗꯨꯅ ꯁꯦꯒꯥꯛ ꯀꯥꯏꯗꯨꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯊꯣꯟꯕꯤꯈꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖ ꯍꯩꯖꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯁꯛꯇꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯆꯝꯂꯕ ꯃꯥꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤꯗꯣ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯏꯕꯨꯡꯉꯣ ꯑꯣꯖꯥꯁꯤ ꯐꯖꯅ ꯆꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯇꯝꯅꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯍꯦꯛꯇ ꯐꯪꯍꯜꯂꯤ ꯍꯥꯏꯅ ꯇꯥꯖꯩ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯔꯛꯄꯁꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯦ ꯍꯥꯏꯅꯩꯗꯣ꯫ ꯍꯣꯏ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯌꯦꯡꯖꯔꯛꯄꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯁꯤ ꯆꯣꯏꯉꯥꯡ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯤ ꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡꯅꯤ ꯆꯣꯏꯉꯥꯡ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯧꯅꯔꯤꯕ ꯑꯗꯨ꯫ ꯅꯨꯄꯥ ꯑꯃꯈꯛꯅ ꯀꯔꯤꯗꯒꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕꯥꯗꯅ ꯊꯣꯟꯕꯤꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯁꯝꯂꯞꯅ ꯈꯖꯤꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯑꯃ ꯃꯥꯡꯈꯤꯗꯨꯅ ꯂꯧ ꯈꯣꯏꯒꯅꯔꯛꯄ ꯂꯧ ꯄꯥꯟꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯡꯒꯣꯜ ꯑꯗꯨ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯐꯪꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤꯕꯅꯤ꯫ ꯍꯟꯗꯛꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥꯁꯤꯡ ꯏꯕꯨꯡꯉꯣꯅ ꯐꯪꯍꯟꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ, ꯑꯈꯪ ꯑꯍꯩ ꯁꯨꯔꯦ, ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯅꯕꯨ ꯌꯦꯡꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯏꯅꯥꯏ ꯏꯁꯦꯟ ꯊꯥꯗꯣꯛꯇꯨꯅ ꯏꯕꯨꯡꯉꯣꯕꯨ ꯊꯤꯍꯟꯖꯕꯅꯤ꯫ ꯑꯩ ꯂꯥꯏꯕꯛꯇ ꯀꯔꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯁꯣꯔ ꯃꯥꯅꯕ ꯌꯥꯝꯅ ꯃꯨꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ꯫ ꯄꯣꯠ ꯈꯨꯃꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯕꯨꯡꯉꯣ, ꯃꯁꯤꯕꯨ ꯍꯦꯛ ꯆꯨꯝꯅ ꯐꯥꯎꯕꯤꯕꯗ ꯏꯕꯨꯡꯉꯣꯒꯤ ꯄꯦꯟꯕ ꯄꯦꯟꯗꯕꯗꯤ ꯈꯪꯗꯦ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯦꯜꯍꯟꯕ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯍꯜꯂꯒꯦ ꯈꯜꯂꯤ꯫ ꯑꯩꯅ ꯅꯤꯡꯊꯧꯗꯒꯤ ꯄꯤꯕꯤꯔꯛꯄ ꯄꯥꯝꯖꯕꯒꯤ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯍꯦ, ꯅꯤꯡꯊꯧ ꯑꯣꯏꯅ ꯌꯥꯗꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯔꯥꯏꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ꯫ ꯑꯔꯣꯟꯕ ꯑꯄꯨꯝꯕ ꯂꯣꯏꯅ ꯎꯕ ꯈꯪꯕ ꯃꯤꯅꯤꯗꯣ꯫ ꯏꯕꯨꯡꯉꯣꯅ ꯌꯦꯡꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯣꯏꯅ? ꯏꯅꯤꯡꯊꯧ, ꯉꯁꯤ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯡꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯁꯅꯥꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯗ꯭ꯔꯥ? ꯍꯣꯏ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯂꯥꯏꯕꯛ ꯌꯦꯡꯁꯤ, ꯐꯪꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯕꯗꯤ ꯑꯩꯅ ꯌꯦꯡꯕ ꯍꯧꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯆꯣꯏꯉꯥꯡꯒ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯃꯀ꯭ꯂꯥꯛ ꯅꯤꯛꯈ꯭ꯔꯦ꯫ ꯃꯈꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯒꯗꯕꯁꯨ ꯊꯦꯡꯂꯕꯅꯤꯅ ꯑꯇꯣꯞꯄ ꯀꯣꯅꯨꯡꯒꯤ ꯃꯤꯅ ꯎꯈꯤꯕ ꯌꯥꯎꯔꯕꯗꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯆꯤꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯉꯁꯤ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯆꯣꯏꯉꯥꯡꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯆꯦꯡꯕ,
ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ꯫ ꯏꯇꯥꯎ ꯀꯥꯕ, ꯑꯩꯈꯣꯏꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄꯒꯤ ꯋꯥꯅꯤ꯫ ꯆꯣꯏꯉꯥꯡꯅ ꯀꯔꯤꯁꯨ ꯈꯪꯕ꯭ꯔꯣ? ꯂꯩꯄꯥꯛꯀꯤ ꯑꯐꯥꯎꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯨꯝꯕꯅ ꯀꯔꯤꯗꯤ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯁꯦ, ꯏꯇꯥꯎ, ꯅꯤꯡꯊꯤꯅ ꯍꯤꯞꯄꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥ ꯑꯗꯨꯕꯨ ꯄꯪꯅꯤꯛꯇ ꯅꯤꯛꯂꯤꯕ ꯑꯗꯨꯕꯨ? ꯅꯪꯅ ꯅꯤꯛꯄꯗꯣ ꯑꯩꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦꯕ꯫ ꯅꯤꯡꯊꯤꯅ ꯍꯤꯞꯄꯨ ꯀꯩꯗꯧꯒꯦ? ꯏꯇꯥꯎ ꯁꯦꯡꯕ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯔꯦꯗꯣ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯄꯣꯛ ꯍꯧꯋꯦꯗ ꯇꯧꯔꯅꯨ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯇꯥꯕꯅꯤꯅꯦ꯫ ꯅꯍꯥꯟꯋꯥꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯗꯟꯗꯤ ꯐꯪꯅꯤꯀꯣ꯫ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯦꯀꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ꯫ ꯉꯥꯏꯁꯤ, ꯆꯣꯏꯉꯥꯡ ꯃꯥꯅ ꯀꯔꯤ ꯈꯪꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ꯫ ꯃꯥꯕꯨ ꯂꯥꯏꯔꯣ, ꯃꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯩ ꯐꯥꯎꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯈꯔꯁꯨ ꯊꯃꯣꯏ ꯆꯥꯎꯈꯠꯂꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯁꯨ ꯃꯤꯍꯨꯟꯁꯦ ꯐꯥꯊꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯍꯨꯕꯁꯨ ꯅꯠꯇꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯛ ꯍꯨꯕ ꯍꯥꯏꯕꯁꯦ ꯈꯔ ꯈꯟꯊꯍꯧꯗꯦꯗꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯄꯣꯊꯥꯒꯦ ꯍꯥꯏꯔꯒ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯁꯤꯔꯥ? ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯅꯕ ꯊꯕꯛꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯣꯏꯉꯥꯡꯁꯤ ꯇꯨꯝꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯁꯤꯔꯥ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯁꯥꯔꯤꯕ ꯑꯗꯨ꯫ ꯆꯣꯏꯉꯥꯡꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯕꯅ ꯀꯗꯥꯏꯗꯒꯤ ꯆꯪꯒꯗꯧꯔꯤꯕ? ꯃꯅꯥꯏ ꯃꯁꯤꯡ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯗ꯫ ꯁꯦ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯔꯣ, ꯑꯩ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯆꯣꯏꯉꯥꯡꯅ ꯇꯧꯒꯗꯧꯔꯤꯕ ꯑꯗꯣ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯣꯏꯁꯤ꯫ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯗꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯑꯁꯤꯕꯨ ꯅꯪꯅ ꯄꯪꯄꯥꯗ ꯄꯥꯈꯠꯇꯅ ꯂꯩꯔꯦ, ꯀꯥꯟꯅꯗꯕ ꯊꯕꯛꯇ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤꯀꯣ ꯁꯨꯡꯈꯟ ꯍꯦꯛ ꯈꯜꯂꯨꯗ꯭ꯔꯕ ꯃꯁꯤꯗ ꯂꯣꯏꯔꯕꯅꯤ꯫ ꯏꯇꯥꯎ, ꯄꯣꯠ ꯃꯆꯥ ꯈꯔ ꯍꯨꯔꯥꯟꯕꯗꯨꯅ ꯍꯦꯟꯅ ꯐꯔꯝꯕꯅꯤ꯫ ꯄꯣꯠꯆꯥꯎ ꯁꯣꯛꯂꯨꯕꯗꯒꯤ ꯑꯈꯪ ꯑꯍꯩ ꯊꯤꯔꯛꯂꯕꯅꯤ꯫ ꯆꯣꯏꯉꯥꯡꯁꯦ ꯆꯨꯝꯈ꯭ꯔꯦ ꯍꯥꯏꯅꯩꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ ꯀꯥꯕ, ꯆꯣꯏꯉꯥꯡꯁꯦ ꯀꯨꯏꯅ ꯍꯤꯡꯂꯣꯏꯃ꯫ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯁꯥꯊꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅ, ꯃꯈꯣꯏꯅ ꯃꯔꯥꯏꯅ ꯍꯥꯠꯆꯈꯤꯒꯗꯧꯔꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯨꯊꯠꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯃꯛ ꯆꯠꯅꯔꯛꯂꯕꯅꯤꯅꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯑꯁꯦ ꯃꯨꯠꯄ ꯂꯩꯔꯣ꯫ ꯍꯟꯖꯤꯟ ꯐꯥꯔꯕꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯣꯛꯄ ꯉꯝꯗꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯁꯤꯔꯀꯥꯟꯗ ꯇꯣꯛꯀꯗꯕꯗꯨ ꯃꯉꯥꯏꯔꯦꯅꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯅꯩꯅꯗꯅ ꯂꯩꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯁꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯄꯣꯠꯇꯨꯕꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦꯗ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯂꯧꯊꯣꯛꯀꯅꯤ? ꯑꯗꯨꯒ ꯃꯗꯨꯕꯨ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯄꯒꯤ ꯃꯊꯧ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯆꯣꯏꯉꯥꯡꯅ ꯃꯐꯝ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦꯅꯦ꯫ ꯃꯐꯝꯗꯨꯗꯪ ꯇꯥꯛꯂꯕꯗꯤ ꯐꯩꯗꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯃꯊꯥ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯣ꯫ ꯃꯗꯨꯗꯤ ꯈꯟꯗ꯭ꯔꯗꯅ ꯏꯇꯥꯎ ꯅꯪ꯫ ꯅꯠꯇ꯭ꯔꯒꯅ ꯆꯣꯏꯉꯥꯡꯅ ꯂꯩꯐꯥꯎ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯁꯅꯥꯗꯣ ꯍꯨꯔꯥꯟꯕ ꯈꯔꯅ ꯁꯒꯣꯜ ꯃꯊꯤ ꯃꯔꯛꯇ ꯐꯨꯝꯖꯤꯜꯂꯝꯕ ꯎꯍꯧꯏꯗꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯁꯤꯔꯥ? ꯅꯨꯃꯤꯠ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯐꯥꯎꯕ ꯆꯣꯏꯉꯥꯡꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯀꯗꯧꯔꯕ ꯀꯥꯟ ꯑꯁꯤꯗ ꯃꯁꯥꯅ ꯈꯪꯅ ꯃꯔꯥꯜ ꯂꯩꯕ ꯑꯗꯨꯕꯨ ꯎꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ? ꯇꯣꯛꯂꯁꯤ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯌꯥꯔꯔꯣꯏ꯫ ꯄꯣꯊꯤ ꯁꯥꯊꯩ ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯗꯦ꯫ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯏꯇꯥꯎ꯫ ꯂꯥꯎ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏꯅꯦ, ꯇꯨꯝꯅꯕꯗꯤ ꯇꯧꯅꯤ꯫ ꯇꯨꯝꯕꯕꯨ ꯌꯥꯈꯤꯗ꯭ꯔꯣ? ꯏꯇꯥꯎ ꯀꯥꯕ, ꯏꯕꯥꯅꯤ ꯋꯥ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯅꯕꯤ ꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕ ꯋꯥꯈꯜꯅꯣ? ꯁꯅꯥ ꯃꯌꯥꯝ ꯄꯨꯝꯂꯪ ꯂꯪꯕꯗ ꯍꯦꯛ ꯎꯕꯗ ꯉꯥꯎꯔꯕꯅꯤ ꯑꯩꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯪ ꯂꯪꯕ ꯑꯗꯣ ꯄꯨꯡꯀꯥ ꯀꯥꯔꯕꯅꯤ꯫ ꯅꯃꯤꯡꯒ ꯅꯁꯥꯒ ꯀꯣꯟꯅꯅ ꯀꯥꯕ ꯑꯗꯣ ꯃꯗꯨ ꯀꯧꯔꯕꯅꯤ꯫ ꯀꯨꯆꯨꯗꯨꯗꯕꯨꯗꯤ ꯀꯥꯕ ꯀꯧꯕꯅ ꯄꯛꯆꯩꯗꯣ꯫ ꯏꯇꯥꯎ, ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯅꯨꯀꯣ꯫ ꯏꯇꯥꯎꯁꯨ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯆꯦꯡꯕ ꯑꯗꯨꯗꯒꯤ ꯆꯦꯡꯕ ꯍꯦꯟꯕ ꯇꯥꯔꯦꯗ꯫
ꯅꯁꯥꯗꯨ ꯎꯟꯁꯥ ꯉꯥꯛꯇ ꯃꯇꯣꯡ ꯌꯥꯎꯗꯅ ꯄꯣꯛꯂꯕꯅꯤꯅ ꯆꯦꯡꯕ ꯀꯧꯗꯅꯗꯤ ꯀꯔꯤ ꯀꯧꯔꯨꯅꯤ? ꯆꯦꯡꯕꯒ ꯀꯥꯕꯒ ꯑꯗꯨ ꯋꯥ ꯍꯦꯟꯖꯤꯟꯅꯗꯦ. ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯐꯅ ꯀꯨꯏꯅ ꯋꯥꯊꯤ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯤ. ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ. ꯍꯨꯔꯥꯟꯕꯁꯨ ꯐꯥꯔꯅꯤ, ꯁꯅꯥꯁꯨ ꯐꯪꯂꯅꯤ. ꯀꯅꯥꯅ ꯑꯣꯏꯔꯤꯒꯗꯕ? ꯉꯥꯏꯕꯗ ꯃꯌꯥꯝ ꯂꯥꯡꯇꯛꯅꯔꯤ. ꯆꯣꯏꯉꯥꯡꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯐꯃꯨꯡꯗ ꯎꯪꯂꯤ. ꯆꯣꯏꯉꯥꯡꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ. ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯇꯩ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯂꯔꯣꯏ ꯈꯟꯅ ꯊꯋꯥꯏ ꯋꯥꯅ ꯎꯪꯂꯤ. ꯆꯣꯏꯉꯥꯡ ꯃꯌꯨꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯈꯥꯎꯖꯥꯎ, ꯂꯨꯄꯥ ꯈꯥꯎꯖꯥꯎ, ꯁꯦꯟ ꯈꯥꯎꯖꯥꯎ ꯄꯨꯔꯛꯂꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ. ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ, ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯏꯁꯩ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯑꯩꯒꯤ ꯃꯥꯟꯖꯅ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯆꯥꯅꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯄꯨꯔꯛꯂꯅꯤ. ꯀꯩꯗꯧꯉꯩꯅꯣ ꯂꯥꯛꯀꯗꯕ? ꯆꯣꯏꯉꯥꯡ ꯂꯥꯛꯂꯒ ꯁꯦꯟꯕꯨꯟ ꯄꯥꯏꯕꯗꯣ ꯎꯅꯤꯡꯈ꯭ꯔꯦꯗ. ꯃꯁꯛ ꯊꯤꯅ, ꯃꯥꯏꯊꯣꯡ ꯉꯥꯟꯕ, ꯁꯨꯛꯋꯥ ꯋꯥꯗꯅ ꯂꯛꯁꯃꯤꯅ ꯆꯥꯟꯕꯤꯕ, ꯃꯁꯛꯀ ꯌꯦꯡꯅꯕꯗ ꯃꯒꯨꯟꯅ ꯍꯦꯟꯕ ꯅꯪꯒꯤ ꯆꯣꯏꯉꯥꯡꯗ ꯅꯨꯡꯁꯤ ꯃꯤꯇꯥꯔꯨꯔꯦꯗꯣ. ꯑꯁꯤꯡꯕ ꯁꯥꯕ ꯏꯇꯥꯔꯣꯏ ꯀꯌꯥꯗꯣ ꯃꯌꯥ ꯀꯨꯝꯗꯨꯅ ꯊꯣꯛꯏꯅꯤ. ꯀꯝꯗꯧꯏ? ꯆꯣꯏꯉꯥꯡꯅ ꯋꯥꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯕꯒ ꯆꯥꯡ ꯇꯝꯅꯕꯗ ꯍꯦꯟꯅꯔꯣꯏ. ꯆꯞ ꯃꯥꯟꯅꯩ. ꯑꯃꯅ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯃꯅ ꯋꯥꯕꯅꯤ. ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯅꯤ. ꯅꯤꯡꯊꯧꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏꯂꯝ ꯐꯖꯅ ꯇꯩꯊꯣꯛꯂꯦ. ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯣꯏꯉꯥꯡꯅ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ. ꯑꯊꯣꯡꯕ, ꯑꯉꯧꯕ, ꯑꯇꯥꯎꯕꯒꯤ ꯃꯅꯝꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯥꯏꯕ ꯇꯤꯜ, ꯀꯥꯡ, ꯀꯨꯔꯥꯛ, ꯆꯔꯥꯡ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯒꯅꯤ ꯀꯥꯎꯈ꯭ꯔꯦ. ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯟꯂꯛꯄꯗ ꯆꯣꯏꯉꯥꯡꯅ ꯅꯤꯡꯊꯧꯒꯤ ꯐꯖꯈ꯭ꯔꯕ ꯀꯧꯅꯥ ꯐꯛ ꯑꯃꯗ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯗꯨꯅ ꯐꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯇꯨꯜꯁꯤꯕꯣꯡꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ, ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯝꯃꯦꯟꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯆꯣꯏꯉꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩ. ꯑꯉꯝ ꯃꯊꯧ 4-5ꯗꯤ ꯁꯨꯃꯥꯡꯗ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ. ꯁꯅꯥ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯦꯅꯈꯥꯗ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯣꯏꯉꯥꯡꯅ ꯀꯔꯤ ꯐꯥꯎꯔꯛꯄ ꯍꯥꯏꯅ ꯇꯥꯅꯅꯕ ꯉꯥꯏꯔꯤ. ꯆꯣꯏꯉꯥꯡꯗꯤ ꯃꯁꯥꯗꯨ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕꯇ ꯉꯥꯏ. ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯉꯣꯟꯗ ꯄꯪꯊꯔꯕ ꯃꯤ ꯑꯃꯒꯨꯝ ꯄꯨꯡꯄꯪ ꯄꯪꯊꯈ꯭ꯔꯦ. ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯃꯥꯅ ꯐꯝꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯒꯣꯟꯗꯅꯤ. ꯁꯅꯥ ꯍꯨꯔꯥꯟꯕꯁꯤꯡ ꯐꯥꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯦ. ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯖꯤꯒꯨꯝ ꯃꯥꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕ ꯁꯥꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯃꯁꯥꯗꯨ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯕ ꯅꯠꯇꯦ. ꯄꯨꯡꯄꯪ ꯄꯪꯊꯔꯕꯅꯤ. ꯆꯣꯏꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯁꯣꯠ ꯃꯦꯠ ꯂꯥꯎꯗꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯤ. ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯉꯛꯄ ꯆꯣꯏꯉꯥꯡꯒꯤ ꯂꯥꯏꯅꯤꯡꯅꯤ. ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛ ꯑꯐꯥꯎꯕ ꯑꯣꯏꯔꯤꯕꯅꯤ. ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯇꯧꯈꯤꯕ ꯌꯦꯡꯈꯤꯕ ꯈꯨꯌꯦꯡ ꯑꯗꯨꯒ ꯄꯨꯡꯈꯦꯠ ꯈꯦꯟꯅꯕꯤꯅꯤ. ꯃꯍꯥꯔꯥꯅꯤꯁꯨ ꯈꯜꯂꯤ, ꯆꯣꯏꯉꯥꯡꯒꯤ ꯃꯃꯤꯠ ꯑꯁꯤꯅ ꯁꯨꯡꯀꯨꯞ ꯀꯨꯞꯇꯅ ꯄꯨꯡ ꯀꯌꯥ ꯑꯌꯦꯡꯕ ꯃꯥꯏꯀꯩ ꯑꯁꯤꯗꯒꯤ ꯍꯣꯡꯕ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯅꯥꯒꯤ ꯂꯩꯐꯝ ꯎꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕ ꯉꯛ ꯂꯩꯕ ꯌꯥꯗꯕ ꯃꯁꯥ ꯄꯨꯝꯕ ꯁꯛꯇꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯤ. ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯄꯥꯡꯗꯨꯝ ꯇꯨꯝꯂꯤꯕ ꯆꯣꯏꯉꯥꯡ ꯐꯅ ꯀꯨꯏꯅ ꯃꯄꯣꯞ ꯀꯥꯏꯗꯅ ꯐꯝꯗꯨꯅ ꯂꯩ. ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ, ꯀꯔꯝ ꯇꯧꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯉꯥꯏꯔꯤꯕ ꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ, ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯒ ꯂꯣꯟꯅ ꯌꯦꯅꯈꯥꯗ ꯂꯨꯝꯂꯒ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯉꯥꯏꯕꯒꯤ ꯋꯥꯕ ꯄꯟꯗꯣꯝ ꯂꯣꯝꯂꯦ.
khara amadi uiba phawba yaure punamak masadu haugatningba makhut tingthokningba makhong tingthokningbana khoro khoro khotpin asumna kayam kuine leigidagi haibasu khangba natte khawdemningba lok khuningba khangnabada wabana awaba oy angam mathoksingna khalli soingangdi asuk kuibasi wadabara khangde khajikta phawba lingba haiba humba tawde asiguma magi shakti asinani huranba kaya irai laina phaba ngamliba mayamna khalliba dugi ona tainabadani choingangna chap yungna ngasai makai phamliba ado ningthau amadi angam mathoksingna khallibana choingangna magi araiba shakti sizinaduna huranba sing phananaba sanalot pham khangnaba hotnaribani khalli choingangdi sor holiba haibadani asibaga chap manana leirabani mihulgi khongjen tapthakre masa pumba ingtharakle siramdagi matawgum pangsenkre mamangda phamliba phamnaiba sing udre manakta phamliba ningthau maharani phamli khangdre choingangi matawduna kanamatana wa ngangba sakpa sirol tawduna tapna ngangnabasu amatta tawnadre tumin leinaramadagi khara ahal oiba phamnaiba amana hauna hakthi manga taruklak kanna khalai matam aduda choingang mangphawna rai taibang mikap tholai phamliba singdu loina ore mana tawriba si karino haiba bhap tare karam tawni tawristi khalladuna choingang tawpham khangdana makhut masa thekpa tawduna mamai leithok lesin tawre oh kari hairaga ai tokshi malangne tanja yenglaga chengra lori tanja phangdi bawa warab suwana tho bama ai thaijilaga leirage ai punchi sengje lori da sangsar gi mai sudan isa se ka ba horakle Sapung mamay na chakpagam chakliba sina aibo siba ngamjarabadi ay kranida choingang asumna machinda haipet solakpa aduda ningthogdu wa hanglakti hai khrani khanduna choingang da karam tawri hanglaklam choingang adu ningthogna karam tawrabage hanglakpa aduda khumpham khangdana mathong maram khangdana hojikta machinda pungning sonkiba punchi sengjen loire maithakta kadana chagle haibadagi wakhanda machin na thokna chengba kaba mangak tubat asum hairaklam maharani shu choingangi wadabu hangduna changsinduna tare maharani na kari hanglakibano choingang khangde machinda angawbugum soidrang padrang chengba kaba mangak tubat yena khada lumduna tariba huran bani do masam lawai chap yong masa humang anapi kare maklak thak ninglei makhut samladuna tapna chengba kaba makhoini do sathoktuna phaklang da nga tharaga phamthani choingangsu masa pumba isingdagi iruplaga karakpagum humangna masado onglup phuk hogotuna mangongi daridagi 판 종타드나 좀드링 토키 닝토 마하라니 아마디 마나이 팜나이버싱 쪼잉앙나 토키바도 망악 탕갔드나 옌나하위 아두가 마야마도 마시 마기 톱톱바 쿠지행아마 오이랑바니 카나라미 쪼잉앙디 또펑 강다드나 까도없나 찐팜 토컴 이행기 하이드나 꼬농마농 아꼬이바도 꼬이는 마팜 짰드나 티리 kadaida atopa thokpham lona chen khiba yaba mapham leiba jano haiduna koyeng liban ngaiha koichat chaluraga hanagum choingang adu mangonda mu phamthara mathangi numit haibadi hayeng si soidana makhun namadi khanglagan ngasi mangani gi manungda huran ba pharaga ni ningtho oza huran madang phabigadra sanadi phangan bangam laroidra imam harani
sana thibagi mathok tade. ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯅꯥꯗꯤ ꯐꯪꯍꯟꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯌꯥꯝꯂꯕ ꯁꯅꯥꯗꯨꯒꯤꯅꯤ. Sana phanglaga kari kanani. Huranu pharaga loire. Huranu pharabadi sana adi masana dum thokcharagan. 오자 좀 탕랑군 좀 봐. 나와 있다보다 닝터우 아이 뻥뺀 빼래. Phamnaibasing chuingangi leiphok taraga haugattuna chanaki. Makhoi amaga haine. Hai kraba magul lei kraba minida. Lai pok ni made. Magi khudyeng amukta thengnadri. Pung kaya wa ngangdana masa pumba sungattuna uba ngamnaba honariba. Magi sajena do wadi waramgani. Hayengdi soyeroi. Sana huranu pharagani. Phamnaibasing na ngangnaraga chatkibadu chingbaga kabagana tahorami. Itaw karam tawsige. Ibanibo aikhoi anigi maming soiba leitana dang launa hekta hairagibasibo ngakreda. Haidi haiba chaniko. 이따오 실험다 여우라바디 까이다오바 따이. Choingang khong kuanduna kaptuna haijawa taredana ita. 이리 까이크레다. 시키보다 해나 좀 파래 아이디. Poknamdana pokpuma pokni ita. Ito wicha ima ipa laydi. Pa lingay da haying pawan nonjay haiba wa laybani ko ita. 아두부 루리바디 까람바 간다. 까다이다. 마기 마팜다. 아이코이나 랄레 하이자가더리바 시보. 이따오 미네 칸키 우키바 묵톡로 샤나 후란 버기 쭝강다 마콩 고드나 하이자크레 헥다 하이가더리바니다. Aikhoi anina magisu seba toribasidi. Tanja yenglaga makhong ko laga kap loroga loire ita. 까리노 낭나 하이리바더보 갑 라우라바디 꼬농기 미마카이나 따로이드로 낭세 로나 뽀 라우바다니 하이바꼬 둥기 뽀 티디 하이게 낭세. Horen mana sai tharamdaida aikhoi anina magi mapi maron phi hongnaba siam sadoiduna. Maduda irujafamdadi kanasu uraro. Konungi kasingdagisu khara thaptok leita. 헐, 마두야, 마두 수엔 뭐 야드레이다. 아이코야니 시기래로. 요새 레이디 레이브 자니까. Aduda mana yaraktrabadi. Haishu hairigum taw. Hairi kadai, haidre kadai. 하이마, 야다바 야로이니. 실 삐르가 야다바 호나브로. 야다바 레이브로. 쇼르 파워 실 자오나 깠라바디 마이 삐리바니네. Adudi sialdi kya pigani ta. 루파 정아 삐르가 로이잖아. Yamdi yam kreda. Othok na pamui. 오빠 무이 하이두네 에코야니부 쌍시 시르시 하이리브로. 이까이바기 와디 까리슈 칼로드. 본시슈 뻑까 슝슝데 라이가더리바도네. 아이나 라이만 오리바스. 이뚜이자 이마이파 우나바가 방로. 까슝상다 아도막 시방 아이가더리바. Adudi taw soibiade. Lupa changa phiredi yepo kauniko. Asumna chingbaga kabaga warep naraduna mihun khara makhaidi nemthare. Konung manungda choingangi sananaba makhal mathelgi ensang ayobida thong thakre. Ningthoksu choingangi matawoduda penjakre. 강간이 후란 싱나다. 마코이 파라가 마루 싱나도 북곡 토글라가 수누 양엉 따이리 하이라가 레이박 신마통 람자오 서록다 마코이보 서로 싱레 하이라가 그심 쌍다 번디 우헨 강간이야. 쉔앙 하이브 누부하세 누부하시불 레이람드라바디 샤나 후란 수파방감다. 샤나 수팡다 하이에시 똑같더리보니까. 하이는 마기다 먹다 삐내나봐 소이드네 떠오거니. Choingangi iru maithanaba manai ani
ꯍꯥꯏꯕꯗꯤ ꯆꯦꯡꯕꯒ ꯀꯥꯕꯒꯗ ꯁꯤꯟꯅꯔꯦ ꯆꯣꯏꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯏꯊꯐꯝ ꯀꯥꯗꯨꯗ ꯂꯥꯛꯂꯝꯃꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯇ꯭ꯔ 3-4ꯒ ꯊꯝꯖꯔꯦ 이루자보다 쌍마마 뽀트마사이 마팜 짜나 탐래 쪼잉앙 이루자나봐 까다 짱크래 얌나 투나 찡바가 까바가쇼 쪼잉앙이 핵 마똥다 삿짱실래 쪼잉앙 잉앙나이 나코이니쇼 이루자가 다브라 러러 이루르지 쪼잉앙나 하이브쇼 쿰마 떠우드나 찡바가 까바가도 뿔랍 쪼잉앙이 마콩가도 꼬라드나 노이브금 따위 까니노 콩대 한비라까노 아이 이사도 없는 떡자게봐 제시 암드서 더비요 조잉앙 한독나보 혼네 찡바가 까바가 따나따나드나 마코이 아니 쌍드나 조잉앙이 마콩 꼬나보 혼네 나나의 코이고 아묵대 간비요 이봉오나 하이바 뽐바의 코이 로이나 떡자게 세세 빠신비요 루파 상와세 시에도 빠신비요 찡바수 루파 짱와 삿비실리 조잉앙아들 라우데 마코이 아니나 쌍드나 마쿠따 빠실랄리 숙바이 빠실루야데 조잉앙아도 조잉앙 ngakpaga loinana 조잉앙 낭래 고닝기 아론마 통 가다이들래 아이 코이 닥자게 나나의 코이 아니더디 간비요 호이니 깐비기니 통도 하나 따오 아인 하이바네 일로 이루자반 마시기 마름다 통 마차마 빨래 마두기 통하도 나나의 코이니 각다 막네 바나자리 바세 마는 통항 레이바시 사나드만 따가더리 까랑나 떠리시디 오자 이붕어 그리기의 비라바나 나나의 코이니고 아묵대디 간비요 깐마 깐다바 하이브드디 아이는 간바나떼 아이부 까나나 깐감리게 조잉앙나 마토하이와나 마기 조잉앙아도 낭바 호락리바니 이붕어디 자갓기 소르다기서 헬리 하이베 이붕어는 야비라바디 닝타오기 사나도기 레팜마도 이따오 까봐 낭시 밥 어통아 따기드레다 까이노이 떡쟁바 오자시나나 캉라바니 아이코에니기 밍수 이라이라이나 닝타오 마하니기 마망다 하웅나 라우나 파나이바싱 따나마 라우크라바니 시다보 묵 롯기 드로이바니바 아두나보 하이자논 자홍나바 따싱따싱나 캉드나 통파와 항레이바시니 아이코이는 롯바시야로이 오 까리노 마코이 아니나 아이 이루자밤도 짱락라가 콩꼬누나 깐비요 하이리 루파 정화쇼 빠이실로 하이나 비리 아이나 아이기 찐팜 레이브라 하이드나 캉나바 아론마 통항라가 마코이 아니나 사나두기 레팜도 오 아이 캉레 오 아씨 아이 히솔 아이나 와자르마 마야마도 코코이다 뭉시다 아이기 누피도 라이나 땀마 라까니 라이박 따우 땀남라바디 마학나 하이키바다 아이 로이니 강독라게 노연이기 밍도 까리 해봐 이붕어는 로이나 캉리바드디 호이니 강무디 강이니 밍은이도 까람마나 까리 밍노 까람마나 까리 밍노도 강다박이 와니 오자 아이기나 까바 아두가 보자 나나의 애기나 찡바 오 아이는 망웨 하와이 하이도키바 징바 까바 망흑 뚜밭뚜밭 호호호 아이 이루자불로 실라게 나코이 토크로 구이나 레라가 닝타오나 까리까리 나타바 칼라니 아이코이 아니버 깐비요 오사다 아이코이는 비자리바도 루파 정마니 루파 리싱 아마니 하이페 잠라바니 마시나 뱀비드라바디 카라아묵 합사라케 오자 아이코에니기 밍두당디 아니락 수나빤 비라도 닝타오 앙엄마 타오나 쇼호이드나 캉그라가니 아이 사나알리펌 티락바니
huran phaba phadaba ai loina ai gi mit oi sana sing do punna lo leuchi ai maching si laklabadi huran madu danatana imung manung hupna tumna mangangani ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯡꯕꯒ ꯁꯒꯣꯜ ꯃꯊꯤ ꯄꯩꯐꯝ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯠꯇꯨꯅ ꯊꯝꯖꯔꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯁꯅꯥ ꯄꯩꯐꯝ ꯑꯗꯨꯕꯨ ꯇꯥꯛꯊꯣꯛꯂꯕꯁꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯨꯇꯪꯗꯤ ꯃꯗꯨꯗꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯣꯡꯗꯣꯛꯂꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯅꯤꯌꯝꯅꯤ ꯑꯩꯗꯤ ꯃꯤꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯅꯠꯇꯦ ꯀꯟꯕ ꯄꯥꯝꯃꯤ ꯀꯟꯗꯨꯅꯇ ꯂꯥꯛꯂꯤ ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯕ ꯌꯥꯗꯦ ꯑꯣꯖꯥꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯋꯥꯔꯨꯔꯅꯨ ꯅꯁꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯇꯧꯖꯔꯨꯕ ꯐꯟꯁꯨ ꯃꯍꯩ ꯆꯥꯔꯒꯅꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯅ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯏꯔꯨꯐꯝꯗꯒꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯆꯦꯡꯕ ꯀꯥꯕ ꯑꯅꯤꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯣꯖꯥ ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯜ ꯈꯔꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯞꯆꯈꯤꯅꯤ ꯑꯣꯖꯥ ꯏꯁꯣꯔꯅ ꯁꯥꯈꯤ ꯍꯣꯏ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤ ꯇꯋꯥꯏꯒꯟꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯆꯣꯏꯉꯥꯡ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯐꯖꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯈꯨꯗꯩ ꯍꯣꯡꯂꯗꯨꯅ ꯂꯨꯛ ꯍꯥꯅꯅꯕꯒꯤꯗꯃꯛ ꯐꯝꯊꯔꯦ ꯅꯤꯡꯊꯧꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯅꯕ ꯃꯅꯥꯏꯁꯤꯡꯗ ꯇꯣꯏꯅ ꯁꯤꯟꯅꯔꯤ ꯆꯣꯏꯉꯥꯡꯅ ꯇꯧꯕ ꯁꯦꯕꯥꯁꯤ ꯅꯤꯡꯊꯧꯗ ꯐꯥꯎꯕ ꯇꯧꯕ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯥꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯂꯨ ꯅꯥꯟꯅ ꯐꯝ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ ꯃꯅꯥꯛꯇ ꯃꯤ ꯀꯅꯥ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯇꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ ꯆꯣꯏꯉꯥꯡ ꯆꯥꯛꯌꯥꯏ ꯀꯥꯗꯨꯅ ꯍꯤꯞꯊꯔꯦ ꯍꯧꯖꯤꯛ ꯆꯣꯏꯉꯥꯡꯒꯤ ꯑꯋꯥꯕ ꯗꯁꯥ ꯂꯣꯏꯅ ꯀꯣꯛꯂꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯂꯝꯗꯕ ꯀꯣꯅꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯜꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯝꯂꯕ ꯆꯣꯏꯉꯥꯡ ꯍꯨꯔꯥꯟꯕ ꯑꯅꯤꯁꯨ ꯃꯁꯛ ꯈꯪꯂꯦ ꯁꯅꯥ ꯂꯣꯠꯐꯝꯁꯨ ꯈꯪꯂꯦ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯊꯔꯨꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯆꯦꯠꯅ ꯅꯤꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯉꯁꯤ ꯆꯣꯏꯉꯥꯡꯅ ꯃꯥꯡꯈꯤꯕ ꯁꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯁꯔꯥꯁꯟꯅ ꯉꯥꯡꯅꯔꯤ ꯆꯦꯡꯕ ꯀꯥꯕ ꯑꯅꯤꯗꯤ ꯆꯣꯏꯉꯥꯡꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯨꯔꯕꯁꯨ ꯆꯣꯏꯉꯥꯡꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯆꯣꯏꯉꯥꯡꯒ ꯌꯥꯅꯕ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯁꯨ ꯁꯅꯥ ꯃꯥꯡꯕꯒꯤ ꯄꯥꯎ ꯏ ꯂꯣꯏꯅ ꯇꯥꯏ ꯆꯣꯏꯉꯥꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕ ꯉꯁꯤ ꯁꯅꯥ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯗꯕ ꯌꯥꯎꯗꯦ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯅꯩ ꯆꯣꯏꯉꯥꯡꯅ ꯌꯦꯡꯕꯗ ꯁꯣꯏꯗꯅ ꯁꯅꯥ ꯂꯩꯐꯝ ꯆꯨꯝꯅ ꯇꯥꯛꯀꯅꯤ ꯀꯔꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯕꯖꯥꯠꯅꯣ ꯆꯣꯏꯉꯥꯡꯒꯤ ꯃꯤꯡ ꯍꯥꯟꯅ ꯇꯥꯗꯕ ꯖꯥꯠꯂꯥ ꯃꯤ ꯂꯥꯏꯅ ꯌꯦꯡꯊꯤꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯒꯤ ꯃꯄꯣꯛ ꯄꯣꯛꯂꯤꯕ ꯆꯣꯏꯉꯥꯡꯗꯨꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯗꯧꯅ ꯄꯣꯔꯝ ꯍꯥꯟꯅ ꯌꯥꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯠꯇꯦꯅꯦ ꯃꯈꯣꯏꯗꯣ ꯄꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯣꯏꯉꯥꯡ ꯀꯣꯅꯨꯡꯗ ꯊꯨꯡꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯆꯣꯏꯉꯥꯡꯗ ꯃꯥꯡꯖꯧꯅꯅ ꯋꯥꯗꯕ ꯃꯦꯜꯍꯧꯅꯕ ꯍꯣꯠꯅꯒꯦꯗꯤ ꯅꯤꯡꯗꯦ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏꯗꯣ ꯌꯥꯝꯅ ꯄꯪꯉꯦ ꯃꯣꯏꯗꯣ ꯆꯣꯏꯉꯥꯡꯒꯤ ꯃꯒꯨꯟ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯍꯜꯂꯕꯁꯤꯗ ꯈꯪꯗ꯭ꯔꯕꯁꯤꯕꯨꯗꯅ ꯇꯔꯥꯏꯅ ꯂꯩꯊꯣꯛꯂꯝꯒꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯇꯥꯔꯒꯅꯤ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯀꯃꯥꯏꯅ ꯂꯣꯠꯂꯝꯕ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯐꯝꯗꯤ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗꯒꯤ ꯍꯨꯕ ꯁꯅꯥꯕꯨ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯨꯔꯥꯟꯒꯅꯤ ꯅꯨꯃꯤꯠ ꯋꯥꯇꯣꯝ ꯂꯣꯝꯂꯛꯂꯦ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯐꯥꯎꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯉꯝ ꯃꯊꯧ ꯀꯌꯥ ꯁꯨꯅ ꯇꯤꯜꯂꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯆꯣꯏꯉꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯣꯏꯉꯥꯡ ꯆꯟꯗꯣꯟ ꯆꯋꯥ ꯆꯕꯥꯛ ꯊꯤꯟꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯃꯣꯜꯂꯕ ꯐꯤꯗꯥ ꯃꯊꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯅ ꯐꯝꯂꯦ ꯉꯁꯤꯗꯤ
ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯤꯍꯨꯟ ꯅꯥꯔꯛ ꯈꯨꯟꯕ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯗꯨ ꯆꯨꯝꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ